ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯈꯣꯏꯃꯨ ꯀꯧꯕ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯀꯟꯅ ꯁꯨ ꯅꯣꯝꯕꯗ ꯎꯕꯗ ꯃꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯃꯇꯩ ꯃꯗꯨꯅ ꯄꯪꯁꯥꯎꯗ ꯁꯥꯎꯔꯝꯃꯤ꯫ ꯀꯔꯤꯒꯤꯁꯨ ꯁꯥꯎꯔꯣꯏꯗꯅꯤ, ꯄꯥꯈꯪ ꯑꯗꯨꯅ ꯐꯥꯎꯕ ꯑꯗꯨ ꯀꯟꯅ ꯁꯨ ꯅꯣꯝꯂꯤ ꯆꯠꯂꯤ, ꯑꯗꯨꯒ ꯁꯣꯝꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨꯗꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯁꯤ ꯋꯥꯔꯦꯝ ꯊꯧꯔꯦꯝ ꯇꯧꯗꯨꯅ ꯌꯨꯔꯦꯝ ꯈꯔ ꯊꯛꯂꯒ ꯃꯇꯝ ꯂꯦꯜꯂꯤꯕꯅꯤꯗꯣ꯫ ꯃꯆꯥ ꯃꯁꯨ ꯌꯥꯎꯗꯕ ꯑꯣꯏꯔꯗꯤ ꯈꯔꯁꯨ ꯐꯕ ꯃꯆꯥ ꯑꯍꯨꯝ ꯃꯔꯤꯗꯨꯒ ꯐꯖꯇꯣꯟꯗꯨ ꯇꯧꯐꯝ ꯈꯪꯗ ꯃꯄꯨꯔꯣꯏꯕꯅ ꯍꯟꯖꯤꯜꯂꯛꯄ ꯈꯨꯗꯤꯡꯗ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯈꯣꯏꯃꯨꯅ ꯃꯥꯒꯤ ꯊꯕꯛ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯏꯒꯣꯜ ꯇꯧꯔꯝꯕꯗꯨ ꯎꯕꯗ ꯇꯍꯥ ꯃꯃꯥꯗꯒꯤ ꯌꯣꯄꯥꯛꯇꯨ ꯂꯧꯔꯒ, ꯏꯃꯥꯅ ꯀꯔꯤꯒꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯔꯝꯂꯤꯕꯅꯣ? ꯅꯆꯥꯅ ꯍꯜꯂꯛꯂꯒ ꯇꯧꯗꯧꯕ ꯑꯗꯨꯝ ꯂꯩꯔꯕꯁꯤꯗ ꯁꯦ ꯄꯣꯊꯥꯎꯕ ꯏꯃꯥ, ꯑꯩ ꯑꯗꯨꯝ ꯇꯧꯒꯦꯕ ꯁꯦ꯫ ꯊꯝꯕꯥꯜ ꯃꯆꯥꯅ ꯌꯣꯄꯥꯛꯇꯨ ꯃꯨꯜꯂꯒ ꯂꯩꯕꯥꯛ ꯇꯧꯈꯤꯕꯗꯨꯗ ꯃꯈ꯭ꯋꯥꯡꯗ ꯀꯤꯔꯝꯕ ꯈ꯭ꯋꯥꯡꯁꯦꯠꯇꯨ ꯂꯧꯊꯣꯛꯂꯒ ꯃꯃꯥꯏ ꯃꯃꯤꯠꯇ ꯀꯥꯔꯤꯕ ꯍꯨꯃꯥꯡꯗꯨ ꯇꯩꯊꯣꯛꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯏꯆꯥꯗ ꯁꯨꯝ ꯉꯥꯏꯔꯒ ꯂꯩꯕ ꯍꯧꯅꯗꯦ ꯍꯥꯏꯗꯅ ꯏꯃꯥꯁꯨ ꯑꯉꯝ ꯁꯨꯝ ꯈꯔ ꯁꯨꯔꯝꯕꯅꯤꯗ꯫ ꯏꯃꯥ, ꯅꯆꯥꯅ ꯍꯤꯡꯂꯤꯕꯁꯦ ꯏꯃꯥꯒꯤꯗꯃꯛꯇꯅꯤ. ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯍꯥꯏꯁꯤꯅ ꯅꯆꯥꯒꯤ ꯂꯦꯡꯗ꯭ꯔꯕ ꯄꯥꯟꯗꯝꯅꯤ. ꯑꯗꯨꯅꯅꯤ ꯏꯃꯥ, ꯅꯆꯥꯅ ꯑꯋꯥꯕ ꯈꯪꯗ ꯍꯣꯠꯅꯔꯤ ꯃꯌꯥꯝꯁꯦ. ꯏꯃꯥꯕꯨ ꯅꯆꯥꯅ ꯍꯣꯠꯅꯕꯁꯤꯗ ꯏꯄꯦꯟꯗ꯭ꯔꯕꯣ? ꯑꯉꯥꯎꯕꯧ, ꯀꯔꯤꯒꯤ ꯏꯃꯥꯅ ꯄꯦꯟꯗꯅꯤ? ꯏꯆꯥꯅ ꯋꯥꯅ ꯁꯨ ꯅꯣꯝꯕꯁꯤ ꯎꯕꯗ 이마기 ꯊꯃꯣꯏꯗꯁꯨ ꯂꯣꯟꯅ ꯀꯞꯆꯔꯤꯕꯅꯤ. ꯅꯄꯥꯕꯨꯡ ꯑꯗꯨꯇꯪ ꯂꯩꯖꯔꯝꯂꯕꯗꯤ ꯏꯆꯥꯅ ꯁꯨꯛ ꯋꯥꯅ ꯁꯨꯔꯤ ꯅꯣꯝꯂꯤꯕꯁꯦ ꯁꯨꯔꯝꯂꯣꯏꯀꯣ ꯍꯥꯏꯅ ꯈꯟꯕꯗ ꯊꯃꯣꯏꯁꯤ ꯂꯥꯏꯃꯟ ꯑꯣꯏꯔꯕꯅꯤꯅꯦ. ꯏꯃꯥ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? 이마는 ꯅꯆꯥꯕꯨ ꯏꯄꯥ ꯂꯩꯇꯕꯒꯤ ꯑꯋꯥꯠꯄ ꯑꯝꯇ ꯌꯥꯎꯗꯅ ꯑꯁꯤ ꯌꯧꯅ ꯍꯣꯠꯅꯔꯤꯁꯤꯗ ꯀꯔꯤꯒꯤ ꯋꯥꯈꯜ ꯋꯥꯔꯤꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯄꯥꯡꯒꯜ ꯆꯥꯎꯔꯦ. ꯅꯆꯥꯅ 이마ꯕꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅ ꯊꯝꯂꯗꯣꯏꯅꯤ ꯏꯃꯥ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯕꯗ ꯐꯖꯇꯣꯟꯗꯨ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯆꯥꯈ꯭ꯔꯦꯗꯀꯣ ꯅꯨꯄꯥ ꯁꯨꯅꯤꯡꯗꯕ ꯌꯨꯝ ꯄꯥꯜꯂꯨꯕ ꯑꯩꯁꯦ ꯅꯣꯡꯃꯇ ꯏꯇꯨꯅ ꯀꯔꯤ ꯆꯥꯔꯤ ꯏꯆꯥꯅ ꯀꯔꯤ ꯆꯥꯔꯤ ꯊꯛꯂꯤ ꯍꯥꯏꯅ ꯈꯟꯗꯕ ꯅꯨꯄꯥꯁꯤꯕꯨ ꯀꯔꯤ ꯅꯨꯄꯥꯅꯣꯕ? ꯑꯩ ꯍꯥꯏꯁꯤꯅꯦꯀꯣ, ꯑꯩ ꯄꯦꯜꯂꯕꯅꯦꯕ ꯑꯩ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟꯗꯨ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯝꯃꯤ. ꯈꯣꯏꯃꯨ ꯐꯖꯇꯣꯟꯒꯤ ꯏꯁꯧꯗꯨ ꯇꯥꯕꯗ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ, ꯏꯃꯥ, ꯇꯥ ꯄꯨꯛꯆꯥꯎꯁꯤꯕꯨ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯁꯨ ꯅꯣꯝꯗ꯭ꯔꯕ꯭ꯔꯣ? ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯇꯩꯃꯁꯤꯅ ꯏꯁꯧꯗ ꯂꯥꯡꯂꯒ ꯑꯗꯨꯝ ꯂꯩꯔꯤꯁꯤꯕꯣ? ꯑꯁꯤꯅꯤ ꯏꯕꯨꯡꯉꯣ, ꯅꯨꯄꯥ ꯐꯠꯇ꯭ꯔꯗꯤ ꯅꯨꯄꯤ ꯐꯖꯧ ꯌꯥꯗꯦꯗꯣ. ꯌꯦꯡꯉꯣ, ꯅꯣꯡ ꯐꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯁꯤ ꯃꯥꯅ ꯇꯧꯔꯤꯁꯤ ꯋꯥꯔꯦꯝ ꯊꯧꯔꯦꯝꯗꯅꯤ. ꯊꯥꯏꯅ ꯏꯇꯩꯒ ꯏꯆꯦꯒ ꯂꯩꯔꯤꯉꯩꯗꯗꯤ ꯊꯕꯛ ꯃꯅꯥ ꯑꯃ ꯁꯨꯍꯜꯂꯛꯇ꯭ꯔꯕꯅꯤꯅ ꯀꯔꯤꯝꯇꯁꯨ ꯍꯩꯇ꯭ꯔꯦ. ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯉꯝꯅꯕ ꯍꯣꯠꯅꯕꯗꯗꯤ ꯅꯨꯄꯤꯁꯤ ꯃꯆꯤꯟ ꯀꯟꯕꯤ ꯇꯥꯔꯦꯗꯅ ꯁꯦ. ꯇꯥꯗꯁꯨ ꯀꯔꯤꯅꯣ ꯈꯔꯗꯤ ꯇꯧꯁꯤꯟꯕ ꯌꯥꯕꯅꯤ. ꯑꯩꯅ ꯋꯥ ꯍꯥꯏꯗꯧꯕꯁꯨ ꯑꯉꯥꯡꯅꯤꯅ ꯑꯌꯦꯠ ꯑꯄꯟ ꯍꯥꯏꯒꯗ꯭ꯔꯥ ꯈꯟꯗꯅ ꯍꯥꯏꯕ ꯉꯝꯗꯦ. ꯍꯥꯏꯔꯨꯅꯨ, ꯅꯪꯅ ꯍꯥꯏꯕꯗꯤ ꯂꯥꯏꯗꯅ ꯅꯃꯥꯏꯅ ꯍꯥꯏꯕ ꯐꯥꯎꯕ ꯃꯅꯥꯗ ꯍꯥꯞꯄꯤꯕ ꯅꯠꯇꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯅ ꯃꯆꯥꯅꯨꯄꯥꯗ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤꯗ ꯌꯥꯎꯁꯤꯟꯒꯅꯨ ꯍꯥꯏꯅ ꯈꯥꯝꯂꯝꯃꯤ. ꯈꯣꯏꯃꯨꯁꯨ ꯃꯃꯥꯅ ꯈꯥꯝꯂꯛꯄꯗꯨꯗ ꯍꯣꯏ ꯃꯩꯍꯥꯏꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ. ꯑꯁꯣꯝꯗꯅ ꯐꯖꯇꯣꯟꯅ ꯂꯦꯞꯇꯅ ꯏꯁꯧ ꯂꯥꯡꯂꯤꯉꯩꯗꯨꯗ ꯃꯄꯨꯔꯣꯏꯕ ꯄꯨꯛꯆꯥꯎꯗꯨ ꯌꯨ ꯉꯥꯎꯔꯤ ꯇꯧꯗꯨꯅ ꯍꯥꯏꯔꯪ ꯆꯪꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯏꯁꯧ ꯂꯥꯡꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ, ꯃꯃꯥ, ꯅꯪꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯧꯗ ꯑꯗꯨꯝ ꯂꯥꯡꯂꯒ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯣꯡꯃꯇꯁꯨ ꯑꯩꯅ ꯍꯟꯖꯤꯜꯂꯛꯄꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯨ ꯀꯩꯗꯧꯒꯦ? ꯅꯪꯒꯤꯅꯦ ꯄꯣꯝꯊꯣꯛꯂꯒ ꯄꯩꯊꯣꯛꯂꯒ ꯂꯩꯕ ꯅꯁꯛꯇꯨ ꯎꯕꯗ ꯑꯩꯁꯦ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯧ ꯐꯥꯎꯕ ꯇꯜꯂꯕꯅꯤ. ꯇꯟꯗꯅꯅꯦ ꯍꯟꯖꯤꯟꯕꯤꯔꯛꯇ꯭ꯔꯕꯗꯤ ꯐꯗꯧꯕꯅꯤꯅꯦ. ꯀꯔꯤ ꯊꯣꯛꯏꯅ ꯉꯪꯖ ꯁꯥꯏꯅꯣ ꯈꯪꯗꯦꯅꯦ. ꯇꯥꯅꯤꯡꯗꯕꯅ ꯅꯥꯁꯤ ꯇꯥꯗꯧꯔꯦ ꯑꯩ. ꯀꯔꯤ? ꯌꯨꯝꯅꯤꯅꯦꯁꯦ. ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ, ꯍꯟꯖꯤꯟꯅꯤꯡꯗ꯭ꯔꯒꯅ ꯇꯣꯛꯀꯅꯤ. ꯀꯨꯁꯤꯅꯦ, ꯀꯨꯁꯤ. ꯑꯩꯕꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯨ ꯀꯥꯏꯅ ꯅꯪ ꯑꯣꯏꯅ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯣꯔꯥ? ꯍꯥꯏꯌꯣ. ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯧꯔꯤꯕ? ꯀꯔꯤ ꯑꯣꯏꯕ ꯑꯣꯏꯗꯕ ꯗꯔꯀꯥꯔ ꯇꯥꯗꯦ. ꯌꯨꯝꯁꯦ ꯏꯃꯥ ꯏꯄꯥꯅ ꯃꯆꯥꯒꯤꯗꯃꯛ ꯁꯥꯕꯤꯔꯝꯕ ꯑꯩꯒꯤ ꯋꯥ ꯂꯣꯏꯔꯦ ꯃꯁꯤꯗ ꯀꯣ. ꯅꯨꯄꯤ ꯅꯪ ꯋꯥꯈꯜ ꯇꯥꯎ ꯍꯥꯏꯁꯤ. ꯑꯩꯕꯨꯅꯦ ꯄꯪꯁꯥꯎ ꯁꯥꯎꯒꯅꯨ. ꯅꯪꯅꯦ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯂꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯎ ꯍꯥꯏꯔꯤꯁꯤ ꯀꯣ. ꯐꯖꯇꯣꯟ
yu thaksilagga lakpa magi nupaduga manaraga asum sangtharabadi soidna khatnaba tare khanduna ingthana tapna nupa nangbu wakhal khitni khandau kaidauke yengutu thangnabagi khoimu haiba pakhangsi phawba kanna su nomlaga mama lukra bise makut tamlaga tham aduga nangna masida natu na sa thini do na thiraga itu na kari sari isa na kari thakli haiba hanna yengda warem thorem tawda leiba sibu kari wakhal no ba taning de ko nupi nangne nuti gini ko nang nongan badagi taw phawba khoimu da sum hairaga leibra bu nang ne khoimu da pisin ma soirom ni nang kai de gi sidia mi ta ra kari do khan gi do wakhal sibo haina di mi na suri do liba se ma taw tamu hairaga thawai gi sawba ngam do asibu kari no pa do basibo o du boba aphaba nu pa siam na pamlabadi asigu mamada leoba ya jo ha kari ge ngona leibirakli kai no khangde khudingi khoimu da haidana yam hai khudna jikte nungai ni farai ne ba asi haidana buksau masinda sauri murum solaga sankirami phazaton mapuroi bagi matau duda pendana makuna marai bakta pop launa thajin jaduna as ai bu kari lai bak no ba ibo so maril tan suning da ba mapang ka ba sida pamza da lakri bani ko ise thaina di masaga yam na koi ba hek lak bu da kaya di khuidaru imana di haijabani awang lek ai gi ta khoidum do kamlak nura thang ba do sumono makan bani mana phani ka haijabani ba adudaina masana ne na yada bani ba adugadi masana manu passing city suning da bagi nan oiram le city hoi ma masaya electric hojikta asi haiduna phazatondu mama kauduna pendaba phongdok lami matangduda masano pa to mapikpadu taping chensilaktuna ima nangna bokoido abokti taramoi abokti ne sidana lay pakte lay haidudi hey nangna khangpoti aina kaurisi lay pakte taram dawrini kingmana chengborima adu hidi hayewai imaga pabaga leitrakandasu akhoina dum karakpada lay pakte tadureima taduratro as aidi ba kari dungi haijarubuno khangde aduna ne hayewai thokpani is mabojita imana kobdo abongna lay paktagi taina haikidaina aduga akhoina korokandana imana tasina dabide lege khalido ai lo khangi koima hoisi tagira taroira kaisu kaidisi kaino khangdi mi angang matik natana ayan sanoi hek tawradana haiduna phazaton masado oina magi sauning badu taina silamlaga konthong adomda potphamda pot khra leibani haina thokirami adubu maram irei leitana mamana mangonda asoiba taisinarambaduda kingbadudi makok hotuna aibu kari soiba haikidana imana su yam saurmisiba khangjabu nateda makogi sauning khudin engodi taisindaniba aisibu makogi taina phamdona asi haiduna kingbadu suktoklaga imungda sankirami mathangi namita khoimudu masanana thangnaba khulda maga khangnajabi tampha kobi ama unaba laklami asomda tampha su matani ga loinana khulgi bukri asawada ising sokpa lakpa saduna khoimu lakpa ngaidru leirami matamduda tampha gi mata thoibina khoimuna lakmandabaduda tampha da unsilaga tampha aidine nangi ta khoimusa yam chingnei ko nangni kaida singnariba chingnagadauba aina phawba singnadi aduga nangna chingnaриbadubu kaidanoba ho nangna singnadabadudani aina singnabiribasi yengone maming magna khoimuga kauri aduga yengoba unaba nomutasu matam chana lakti asidabu kaida singnaroidoridoba ha as adugi oire ho mamingdabu khoimu haisabagi wani buksildi onthokna sengkhraba aduga ne mana matam chana laktribadudi thabak yamna chinbagine tamphagi wadu tabada mata saibisu yausilaktuna ho adudane nangidamakta aikhoina wabirisi noidi aigidamakta karigidamak wabiriba ha hayune thoibina masinu bisa angira singira kaino khangdabam yauri maga khangnaba nupasina ahoi bahari ni su khangdi oida bahari ni su khangdi aduga mada loina thajei masidiba asi haiduna thoibina tamphagi makokte ilami tamphasu mata thoibida pairapna yenglaklammi matamduda khoimu lakpadu ubada suktok lamba tamphadu nokmi tawduna noyi wado kona khanarasi hauzikidi ta khoimu gomukta wari sikthana ki kaidoge magi wadu tabada matani du laithoktuna yenglubada akhoisu khoimu lakpa ubada matadu onsinduna nangnya masikinu pasina semsilabra kaino khoyi wakasa amta takidri chaibina
ꯌꯥꯔꯦꯁꯦ ꯀꯣꯟꯅ ꯍꯥꯏꯅꯔꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯃꯈꯣꯏꯅꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯖꯔꯁꯅꯨ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅꯤꯁꯨ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯨꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯏꯕꯤꯅ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯁꯤꯡꯂꯒ ꯄꯨꯈꯤꯔꯝꯃꯤ ꯊꯣꯏꯕꯤꯁꯨ ꯃꯇꯥꯅ ꯁꯤꯡꯂꯤꯕꯗꯨꯗ ꯑꯗꯨꯃꯛ ꯏꯅꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯏ ꯍꯥꯏꯐꯦꯠꯁꯨ ꯂꯩꯊꯣꯔꯛꯇꯨꯅ ꯃꯇꯥꯗ ꯅꯪ ꯁꯤꯡꯉꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ ꯃꯇꯥꯒꯤ ꯃꯇꯧꯗꯨꯗ ꯇꯝꯐꯥꯗꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯃꯥꯅ ꯑꯩꯒꯤꯗꯃꯛ ꯄꯋꯥꯗ ꯋꯥꯕꯤꯒꯅꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯗꯨ ꯂꯩꯔꯤꯉꯩꯗ ꯈꯣꯏꯃꯨꯅ ꯇꯞꯂꯤꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯅꯥꯀꯜꯗꯒꯤ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯅꯣꯏꯅꯣ ꯇꯝꯐꯥ ꯈꯣꯏꯃꯨ ꯂꯥꯛꯂꯦ ꯍꯥꯏꯕꯗꯨꯗꯤ ꯈꯪꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯅꯥꯀꯜꯗꯒꯤ ꯅꯥꯁꯣꯟ ꯄꯤꯛꯅ ꯃꯥꯕꯨ ꯂꯛꯅꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯅ ꯃꯁꯥꯗꯨ ꯏꯈꯪ ꯏꯃꯥ ꯈꯪꯉꯤꯅꯦ ꯈꯣꯏꯃꯨ ꯅꯪꯁꯤꯗꯤꯕ ꯑꯩ ꯂꯥꯛꯄ ꯈꯪꯗꯈꯩ ꯀꯅꯥꯒꯤ ꯋꯥꯈꯜꯗꯅꯣ ꯅꯪꯅ ꯑꯗꯨꯝ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯝꯂꯤꯕꯗꯨꯕꯣ ꯍꯥ ꯁꯨꯃꯥꯏꯅ ꯑꯩꯕꯨ ꯊꯋꯥꯏꯕꯤꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯀꯩꯒꯤ ꯑꯩꯕꯨ ꯎꯅꯁꯤ ꯍꯥꯏꯅ ꯀꯧꯔꯤꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯗꯨ ꯇꯝꯐꯥꯗ ꯂꯛꯅꯒꯦ ꯈꯟꯅ ꯁꯥꯎꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯇꯝꯐꯥꯗꯤ ꯈꯣꯏꯃꯨꯅ ꯁꯥꯎꯔꯤꯕꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯨꯕꯩ ꯅꯤꯡꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅ ꯈꯣꯏꯃꯨ ꯑꯗꯨꯃꯥꯏꯅ ꯃꯔꯝ ꯈꯪꯗꯅ ꯇꯍꯥ ꯁꯥꯎꯈꯤꯅꯨꯀꯣ ꯏꯇꯥ ꯊꯣꯏꯕꯤꯒꯤ ꯉꯥꯎꯖ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯅꯣꯛꯆꯔꯝꯕꯅꯤ ꯑꯁꯦꯡꯕ ꯍꯣꯏ ꯃꯤ ꯑꯩꯕꯨ ꯀꯔꯝ ꯀꯥꯟꯗ ꯈꯣꯏꯃꯨꯕꯨ ꯃꯤꯔꯥꯏꯔꯒ ꯑꯇꯣꯞꯄ ꯀꯅꯥ ꯍꯟꯅ ꯌꯦꯡꯕ ꯌꯥꯎꯈ꯭ꯔꯒꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯂꯨꯞꯊꯈꯤꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯈꯣꯏꯃꯨꯗꯨ ꯃꯣꯡ ꯍꯥꯗꯅ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤꯗ ꯅꯪꯅ ꯑꯩ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯋꯥꯈꯜ ꯈꯟꯗꯦ ꯍꯥꯏꯕ ꯑꯗꯨꯗ ꯆꯤꯡꯅꯕꯀꯥꯁꯨ ꯇꯧꯕꯤꯔꯤꯅꯦꯕ ꯅꯠꯇꯦꯕ ꯅꯪꯒꯤ ꯅꯣꯡ ꯌꯦꯡꯒꯦꯅ ꯁꯨꯝ ꯂꯛꯅꯕꯅꯤ ꯈꯣꯏꯃꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯝꯐꯥꯗꯨ ꯄꯩꯔꯞꯅ ꯌꯦꯡꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯈꯣꯏꯃꯨꯁꯨ ꯃꯨꯟꯅ ꯌꯦꯡꯁꯤꯟꯕꯗꯨꯗ ꯇꯝꯐꯥꯗꯨ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯊꯦꯡꯅ ꯂꯥꯛꯏꯁꯤꯕꯣ ꯑꯩꯅꯦ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯋꯥꯍꯪ ꯃꯈꯜꯗꯅꯦ ꯈꯨꯝꯐꯝꯒ ꯈꯪꯗ ꯂꯩꯔꯝꯂꯕꯅꯤ ꯃꯣꯏꯗꯤ ꯀꯔꯤ ꯋꯥꯍꯪ ꯍꯪꯂꯤꯕ ꯍꯣ ꯀꯔꯤꯕꯨ ꯑꯣꯏꯅꯤꯒꯦ ꯈꯣꯏꯃꯨꯗꯤ ꯅꯣꯡꯃꯇ ꯊꯥꯟꯅꯕ ꯃꯇꯝꯗ ꯃꯇꯝ ꯆꯥꯅꯁꯨ ꯂꯥꯛꯇꯦꯅꯦ ꯑꯗꯨꯅ ꯑꯩ ꯅꯠꯇꯕ ꯑꯃ ꯀꯣꯏꯔꯕ ꯃꯥꯜꯂꯤ ꯁꯤꯅꯤꯗꯅ ꯈꯣꯏꯃꯨ ꯇꯝꯐꯥꯒꯤ ꯋꯥꯗꯨꯗ ꯏꯁꯤꯁꯤꯅ ꯅꯣꯛꯂꯒ ꯑꯁ ꯑꯗꯨꯗ ꯇꯥꯏ ꯅꯨꯡꯁꯤꯟꯅꯅꯨ ꯑꯩꯁꯨ ꯍꯟꯗꯛ ꯃꯔꯛꯇꯤ ꯌꯥꯝ ꯆꯤꯡꯅ ꯈꯜꯂꯕꯅꯤ ꯈꯣꯏꯃꯨ ꯅꯣꯛꯃꯤ ꯇꯧꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯇꯝꯐꯥ ꯃꯤꯅ ꯊꯥꯖꯗꯕꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯑꯗꯨꯕꯨꯅꯦ ꯅꯪꯃꯛꯅ ꯑꯩꯕꯨ ꯆꯤꯡꯅꯩ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩꯗꯤ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅ ꯐꯤꯕꯝ ꯆꯥꯗ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯅ ꯅꯪꯕు ꯑꯩꯒꯤ ꯅꯥꯛꯇ ꯀꯩꯁꯨ ꯂꯩꯍꯟꯅꯤꯡꯉꯣꯏ ꯑꯗꯨ ꯈꯟꯗꯅ ꯑꯩꯅ ꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯁꯤꯗ ꯅꯪꯅ ꯊꯥꯖꯗꯕꯁꯦ ꯑꯩ ꯀꯩ ꯍꯥꯏꯗꯨꯅ ꯈꯪꯗ꯭ꯔꯦ ꯐꯔꯦꯁꯦ ꯑꯩꯁꯨꯅꯦ ꯅꯪꯅ ꯊꯧꯁꯥꯗ ꯃꯥꯟꯕꯁꯤꯗ ꯋꯥꯈꯜꯁꯦ ꯁꯨꯝ ꯈꯟꯖꯤꯜꯂꯕ ꯍꯥꯏꯗꯨꯅꯤ ꯑꯩꯁꯨ ꯈꯣꯏꯃꯨꯅ ꯋꯥꯅ ꯍꯣꯠꯅꯔꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯗꯧꯒꯦ ꯈꯣꯏꯃꯨ ꯇꯝꯐꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯗꯤ ꯍꯥꯏꯗ ꯇꯝꯐꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯏꯀꯥꯏꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯂꯩꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯇꯝꯐꯥꯅ ꯅꯣꯛꯃꯤ ꯀꯔꯤ ꯅꯨꯄꯥꯅꯣ ꯅꯪꯕꯣ ꯅꯨꯄꯥꯅꯕꯨ ꯑꯁꯨꯛ ꯏꯀꯥꯏ ꯊꯤꯒꯟꯕꯁꯤꯕꯣ ꯑꯁ ꯅꯨꯄꯥꯗꯤ ꯏꯀꯥꯏ ꯊꯤꯕ ꯌꯥꯗꯦ ꯀꯥꯏꯅꯒ ꯂꯩꯕ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯂꯩꯇꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯈꯣꯏꯃꯨꯁꯨ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯟꯈꯤꯔꯝꯃꯤ ꯇꯝꯐꯥꯗꯨ ꯃꯇꯥ ꯑꯅꯤꯒꯗꯨꯃꯛ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯈꯣꯏꯃꯨꯗꯨ ꯉꯟꯅ ꯍꯧꯒꯠꯂꯒ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯁꯤꯠꯅꯥꯅ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯂꯝꯃꯤ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯊꯪꯅꯕꯒꯤ ꯃꯇꯩ ꯐꯖꯇꯣꯟ ꯑꯗꯨꯅ ꯂꯝꯇꯨ ꯇꯧꯕꯗ ꯎꯔꯝꯃꯤ ꯃꯗꯨ ꯎꯔꯒ ꯐꯖꯇꯣꯟꯗꯨ ꯃꯊꯃꯣꯏ ꯆꯥꯛꯅ ꯌꯦꯡꯉꯨꯕ ꯄꯥꯈꯪ ꯑꯁꯤ ꯐꯥꯎꯕ ꯉꯟꯇꯥꯅ ꯍꯧꯒꯠꯇꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯁꯤꯠꯅꯤ ꯁꯦꯡꯅꯤ ꯈꯪꯉꯦꯕ ꯑꯁꯤ ꯂꯣꯏꯔꯒ ꯃꯤꯗꯤ ꯁꯦꯜ ꯇꯥꯟꯅꯕꯅꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯆꯠꯊꯣꯛꯈꯤꯗꯧꯔꯤꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯤꯅ ꯑꯃꯤꯌꯥ ꯀꯥꯕ ꯃꯈꯩ ꯇꯨꯝꯂꯒ ꯑꯃꯨꯛ ꯑꯗꯒꯤꯗꯤ ꯍꯧꯒꯠꯂꯛꯂꯒ ꯋꯥꯔꯦꯝ ꯊꯧꯔꯦꯝ ꯁꯨꯕ ꯑꯃꯨꯛ ꯆꯠꯈꯤꯗꯧꯔꯤꯕꯅꯦꯕ ꯆꯥꯈ꯭ꯔꯦꯗꯀꯣ ꯑꯩ ꯆꯥꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟꯗꯨ ꯏꯁꯧ ꯂꯥꯡꯕ ꯂꯦꯞꯂꯝꯗꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯕꯗꯨ ꯇꯥꯕꯗ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯝꯕ ꯄꯨꯛꯆꯥꯎꯗꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯄꯨꯛꯆꯥꯎꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯏꯁꯧ ꯇꯥꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯁꯤ ꯅꯨꯄꯤꯁꯤꯒꯤ ꯏꯁꯧꯁꯤꯗꯤꯕ ꯅꯨꯡꯇꯤꯒꯤ ꯈꯣꯏꯃꯨꯗ ꯍꯥꯏꯔꯤ ꯃꯁꯤ ꯈꯣꯏꯃꯨ ꯄꯥꯟꯅꯕꯗ ꯋꯥꯖꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯁꯨ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯁꯨꯅꯦ ꯄꯥꯈꯪ ꯑꯃ ꯑꯣꯏꯕꯒꯤ ꯀꯣꯏꯗꯅ ꯂꯥꯡꯗ ꯂꯩꯒꯤꯗꯤ ꯍꯥꯏꯗꯦ ꯄꯥꯈꯪ ꯅꯠꯇ꯭ꯔꯕꯗꯧꯅ ꯊꯕꯛ ꯏꯪꯈꯥꯡꯗ ꯑꯗꯨꯝ ꯁꯨꯔꯒ ꯂꯩ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯜꯗꯒꯤ ꯐꯖꯇꯣꯟꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗ ꯍꯣ ꯇꯥꯔꯤꯕ꯭ꯔꯣ ꯅꯨꯃꯤꯠꯁꯤ ꯋꯥꯇꯣꯟ ꯌꯧꯔꯦ ꯌꯥꯀꯥꯏꯕ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ ꯄꯨꯛꯆꯥꯎ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯥꯎꯔꯛꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯇꯥꯔꯦ ꯈꯣꯟꯖꯦꯜ ꯑꯌꯥꯛꯄꯗꯨꯅꯒ ꯀ꯭ꯋꯥꯛ ꯃꯥꯟꯈꯩ ꯀꯥ ꯈꯣꯡꯗ꯭ꯔꯕꯁꯨꯅꯦ ꯍꯧꯒꯠꯂꯛꯇꯧ ꯂꯩꯔꯕꯁꯤ ꯀꯩꯅꯣ ꯈꯪꯗꯦ ꯑꯉꯥꯡꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛꯆꯥꯎꯗꯨ ꯍꯛꯀꯥꯝ ꯋꯥ ꯆꯜꯂꯒ ꯍꯧꯒꯠꯂꯛꯂꯝꯃꯤ ꯍꯧꯒꯠꯂꯛꯂꯦ ꯍꯥꯏꯗꯨꯅꯁꯨ
ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯁꯤꯠꯄ ꯁꯦꯡꯕꯒꯤ ꯋꯥ ꯂꯩꯔꯝꯗꯦ ꯑꯗꯨꯗꯤ ꯂꯥꯏꯔꯗꯅ ꯃꯆꯤꯟ ꯃꯌꯥ ꯐꯥꯎꯕ ꯁꯦꯡꯅꯤ ꯈꯪꯗ ꯃꯥꯡꯒꯣꯜ ꯆꯨꯔꯤꯗꯨꯗ ꯈꯗꯥꯡ ꯃꯦꯠꯂꯒ ꯃꯪꯂꯒ ꯐꯝꯗꯨꯅꯃꯨꯛ ꯂꯩꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯐꯖꯇꯣꯟꯗꯣ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯃꯁꯥꯗꯨ ꯐꯥꯊꯕ ꯉꯝꯗ ꯃꯪꯂꯒ ꯐꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯀꯟꯅ ꯍꯦꯛꯇ ꯑꯔꯩꯕꯤ ꯊꯥꯗꯅ ꯍꯣ ꯁ꯭ꯋꯥꯏꯗ ꯃꯪꯉꯣ ꯍꯥꯏꯗꯅꯅꯦ ꯍꯧꯗꯣꯛꯄ ꯅꯠꯇꯤꯌꯦ ꯄꯨꯛꯆꯥꯎ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯪꯂꯥꯎ ꯂꯥꯎꯁꯤꯜꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯈꯪꯉꯤꯅꯦ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯃꯤꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯂꯧꯁꯤꯜꯂꯨ ꯍꯥꯏꯅ ꯍꯥꯏꯒꯦ ꯍꯥ ꯅꯥꯀꯣꯡꯁꯤ ꯄꯪꯂꯣꯏꯗ꯭ꯔꯣ ꯄꯥꯜꯂꯦ ꯍꯥꯏꯕꯒꯤꯁꯨ ꯀꯥꯟꯅꯗ꯭ꯔꯕ ꯅꯅꯥꯗꯣ ꯍꯣꯅꯦ ꯄꯪꯂꯒꯦ ꯍꯦꯟꯅ ꯐꯔꯗꯧꯅꯤ ꯀꯩꯅꯣ ꯈꯪꯗꯦꯕ ꯏꯌꯥꯁꯤꯅ ꯀꯣꯡꯒꯣꯜ ꯀꯥꯕ ꯃꯈꯩ ꯉꯥꯡꯂꯤꯕꯁꯦ ꯋꯥꯗꯕꯗꯧꯅ ꯎꯇꯣꯡ ꯑꯍꯣꯕꯗ ꯏꯁꯤꯡ ꯍꯩꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯕꯅꯤꯗ ꯎꯇꯣꯡ ꯋꯥꯔꯥꯡ ꯇꯧꯗꯅ ꯄ꯭ꯔꯃꯥꯟ ꯄꯟꯊꯩ ꯇꯧꯗꯨ ꯂꯩꯇ꯭ꯔꯁꯨꯅꯦ ꯍꯥꯏꯅꯤꯡꯕꯗꯣ ꯀꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯩꯅꯦ ꯅꯪꯒꯤ ꯄ꯭ꯔꯃꯥꯟ ꯄꯟꯊꯩ ꯃꯌꯥꯝꯗꯣ ꯑꯝꯇ ꯈꯪꯖꯤꯜꯂꯛꯆꯗꯦ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯌꯨ ꯈꯪꯂꯣꯏꯕ ꯅꯪ ꯌꯥꯝ ꯈꯪꯂꯣꯏꯕ ꯅꯪ ꯊꯥꯏꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯋꯥꯈꯜꯗꯗꯤ ꯄ꯭ꯔꯃꯥꯟ ꯄꯟꯊꯩ ꯌꯥꯝ ꯍꯩꯈꯤꯗꯥꯏꯅꯦ ꯍꯥ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯄꯨꯟꯁꯤꯒꯤ ꯍꯤꯗꯦꯟꯁꯤꯗꯗꯤ ꯄ꯭ꯔꯃꯥꯟ ꯄꯟꯊꯩꯒ ꯂꯣꯏꯅ ꯇꯥꯎꯊꯈ꯭ꯔꯕ꯭ꯔꯣ ꯄꯨꯛꯆꯥꯎ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯥꯏꯅꯒꯤ ꯋꯥ ꯄꯜꯂꯛꯄꯗꯨꯗ ꯅꯣꯛꯐꯦꯠꯇꯨꯝ ꯇꯧꯗꯨꯅ ꯍꯣꯏꯅꯦ ꯅꯨꯄꯤ ꯅꯪꯅ ꯊꯥꯏꯅꯒꯤ ꯄꯜꯂꯛꯄꯁꯤꯗ ꯑꯩꯗꯤ ꯉꯁꯤꯁꯦ ꯋꯥꯈꯜꯁꯤ ꯌꯦꯅꯤꯡ ꯈꯪꯆꯣꯡ ꯆꯣꯡꯂꯛꯄꯗꯧ ꯇꯧꯏꯅꯦ ꯆꯣꯡꯉꯤꯕ ꯅꯨꯄꯥ ꯅꯪ ꯌꯥꯝ ꯆꯣꯡꯉꯤꯕ ꯍꯧꯖꯤꯛ ꯍꯣ ꯅꯪꯅꯅꯦ ꯌꯦꯅꯤꯡ ꯈꯪꯆꯣꯡ ꯆꯣꯡꯂꯛꯄ ꯆꯥꯛꯈꯨꯝꯒꯤ ꯃꯩꯅꯅꯦ ꯇꯨꯝꯅ ꯈꯪꯆꯥꯛ ꯆꯥꯛꯈꯤꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩꯀꯣ ꯑꯁ ꯅꯨꯄꯤ ꯅꯪ ꯁꯤꯗꯤꯕ ꯃꯤꯅ ꯋꯥꯈꯜ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯎꯕ ꯌꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯍꯦꯛꯇ ꯊꯨꯒꯥꯏꯅꯕ ꯁꯤꯖꯤꯜꯂꯛꯀꯅꯤ ꯕꯦꯛꯇ ꯍꯣ ꯅꯪꯅꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯁꯣꯝꯗꯗꯤ ꯅꯨꯄꯥ ꯅꯪꯕు ꯆꯥꯛꯈꯨꯝꯁꯤ ꯃꯩ ꯃꯨꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ ꯁꯣꯏꯔꯔꯣꯏ ꯄꯨꯛꯆꯥꯎ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯂꯤ ꯋꯥꯗꯨ ꯃꯅꯥꯗ ꯍꯥꯞꯇꯅ ꯊꯧꯁꯥꯗꯅ ꯆꯥꯛꯈꯨꯝꯒꯤꯁꯨ ꯆꯥꯛꯈꯨꯝꯒꯤ ꯊꯣꯛꯄ ꯅꯪꯅ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯧ ꯃꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯀꯔꯤ ꯋꯥꯅꯤꯒꯦ ꯑꯗꯨꯗꯤ ꯑꯩꯅ ꯊꯣꯛꯄ ꯍꯥꯏꯁꯤꯕꯨ ꯅꯠꯇꯦ ꯆꯥꯛꯁꯤꯕꯨ ꯑꯩꯅ ꯆꯥꯕꯔꯣ ꯅꯪꯗꯤ ꯆꯥꯗꯕ꯭ꯔꯣ ꯅꯈꯣꯏꯒꯤꯅꯦ ꯂꯥꯏꯍꯣꯏꯈ꯭ꯔꯕ ꯅꯃꯥ ꯅꯄꯥꯗꯨꯅ ꯑꯇꯤꯌꯥꯗꯒꯤ ꯄꯣꯞ ꯄꯣꯞ ꯊꯥꯗꯔꯛꯂꯒ ꯆꯥꯕꯅꯦꯅ ꯈꯜꯂꯨꯔꯕ꯭ꯔꯣ ꯏꯁ ꯑꯗꯨ ꯐꯥꯎꯗꯤ ꯍꯥꯏꯅꯨ ꯏꯕꯦꯝꯃ ꯅꯪ ꯂꯧꯔꯝꯗ꯭ꯔꯕ ꯏꯆꯥꯅꯤ ꯑꯍꯨꯝꯁꯤ ꯌꯥꯎꯔꯝꯗ꯭ꯔꯗꯤꯅꯦ ꯏꯃꯥ ꯏꯄꯥꯅ ꯊꯝꯂꯝꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯨꯅ ꯑꯩꯁꯦ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯄꯥꯟꯖꯔꯝꯒꯗꯧꯕꯅꯤ ꯑꯗꯨꯕꯨ ꯀꯥꯏꯗꯒꯤꯅꯣ ꯁꯤꯒꯪꯅꯕꯤ ꯑꯣꯏꯅ ꯂꯧꯔꯨꯗꯅꯅꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦꯅꯁꯦ ꯐꯖꯇꯣꯟ ꯐꯥꯒꯤꯗꯒꯤ ꯃꯥ ꯇꯁꯦꯡꯅ ꯏ ꯀꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯄꯨꯔꯣꯏꯕꯒ ꯃꯥꯟꯅꯕ ꯇꯟꯗꯨꯅ ꯈꯥ ꯆꯤꯛꯂꯒ ꯈꯥꯡꯂꯝꯕꯗꯨ ꯃꯥ ꯇꯁꯦꯡꯅ ꯈꯪꯖꯤꯟꯕ ꯉꯝꯗꯕ ꯃꯇꯥꯡ ꯍꯥꯏꯗꯨ ꯌꯧꯔꯕꯅꯤ ꯑꯗꯨꯅ ꯁꯥꯎꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯀꯣꯛꯀꯤ ꯃꯁꯝꯗꯨ ꯍꯦꯛꯇ ꯂꯥꯝꯗꯨꯅ ꯐꯣꯏꯕ ꯍꯧꯔꯛꯂꯝꯃꯤ ꯃꯆꯤꯟꯗꯁꯨ ꯁꯥꯎꯔꯤ ꯀꯇꯟ ꯆꯨꯕ ꯅꯉꯣꯟꯗ ꯂꯩꯔꯨꯗꯅ ꯑꯩꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ ꯍꯦ ꯀꯩꯅꯣ ꯅꯨꯄꯤ ꯀꯩꯅꯣ ꯅꯪ ꯇꯧꯁꯤ ꯀꯩꯅꯣ ꯍꯥ ꯅꯄꯨꯔꯣꯏꯕ ꯑꯩꯉꯣꯟꯗꯕꯨ ꯅꯈꯨꯠ ꯅꯥꯡꯒꯅ ꯁꯝꯐꯣꯏꯅꯦ ꯃꯁꯤ ꯅꯪꯅꯦ ꯅꯪ ꯃꯥ ꯍꯤꯡꯆꯥꯕꯤꯅꯤ ꯅꯪꯁꯦ ꯃꯥ ꯍꯤꯡꯆꯥꯕꯤ ꯀꯔꯤ ꯑꯩꯕꯨ ꯍꯤꯡꯆꯥꯕꯤꯅꯤ ꯀꯥꯏꯅ ꯑꯩꯅ ꯇꯧꯔꯤꯕꯁꯤꯗꯤ ꯅꯪꯒꯤ ꯅꯇꯧ ꯅꯔꯝ ꯆꯠꯇꯨꯅꯅꯦ ꯇꯧꯍꯟꯕ ꯅꯪꯅ ꯇꯧꯍꯟꯕ ꯀꯔꯤ ꯑꯩꯅ ꯀꯩꯗꯧꯔꯗꯅ ꯊꯥꯗꯣꯛꯑꯣꯃꯤ ꯀꯩ ꯀꯥꯟꯅꯗꯕꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛꯆꯥꯎ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯍꯧꯒꯠꯂꯒ ꯁꯥꯎꯅ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯐꯖꯇꯣꯟ ꯊꯣꯛꯈ꯭ꯔꯤꯕ ꯃꯄꯨꯔꯣꯏꯕꯗ ꯁꯥꯎꯅ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯍꯣ ꯀꯔꯥꯏꯗꯅꯣ ꯑꯃꯨꯛ ꯆꯠꯄꯤꯔꯤꯕꯗꯨꯅ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯅꯆꯤꯟ ꯅꯌꯥꯗꯨꯁꯨ ꯁꯦꯡꯂꯒ ꯆꯠꯄꯤꯌꯨꯗꯅ ꯑꯩꯅ ꯆꯠꯄꯗꯅꯦ ꯅꯪ ꯌꯥꯝ ꯄꯥꯅ ꯆꯠꯂꯛꯀꯅꯨ ꯀꯣ ꯆꯤꯟꯌꯥꯁꯨ ꯑꯩꯅ ꯁꯦꯡꯅꯤꯡꯂꯒ ꯁꯦꯡꯅꯤ ꯁꯦꯡꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯅꯊꯧ ꯅꯠꯇꯦ ꯅꯪꯒꯤ ꯅꯊꯧꯗꯤꯅꯦ ꯏꯆꯥꯁꯤꯡꯒ ꯆꯥꯛꯈꯨꯝ ꯄꯥꯟꯅꯕꯁꯤꯒꯅꯤ ꯈꯪꯂꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛꯆꯥꯎꯗꯨ ꯁꯥꯎꯅ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ ꯐꯖꯇꯣꯟꯁꯨ ꯃꯄꯨꯔꯣꯏꯕꯅ ꯉꯥꯡꯂꯝ ꯁꯛꯂꯝꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯒ ꯃꯥꯅ ꯈꯜꯂꯤꯕꯨ ꯑꯩꯁꯦ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯔꯒ ꯊꯝꯕ ꯃꯤꯅꯥꯏꯒ ꯆꯞ ꯃꯥꯟꯅꯔꯦꯕ ꯈꯪꯅꯤꯕ ꯅꯪ ꯍꯣꯔꯦꯟꯗꯤ ꯍꯟꯅ ꯍꯜꯂꯛꯈꯤꯁꯅꯣꯕ ꯅꯨꯡꯉꯥꯏꯅꯤꯕ ꯋꯥꯔꯦꯝ ꯊꯧꯔꯦꯝ ꯇꯧꯔꯒ ꯉꯥꯡꯅꯤꯡꯕ ꯅꯪꯒꯤꯅꯦ ꯅꯨꯡ ꯐꯨꯠꯂꯒ ꯄꯤꯖꯒꯦꯕ ꯅꯪ ꯉꯁꯤꯗꯤ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟꯗꯨ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯃꯇꯩ ꯃꯅꯥꯎꯅ ꯂꯥꯎꯅ ꯈꯣꯡꯅ ꯇꯧꯔꯤꯕꯗꯨ ꯈꯣꯏꯃꯨꯁꯨ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯏꯁꯤꯡ ꯆꯥꯏꯅ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯑꯗꯨꯅ ꯃꯥꯁꯨ ꯃꯄꯨꯛꯅꯤꯡꯗ ꯇꯥꯗ ꯄꯨꯛꯆꯥꯎꯁꯦ ꯊꯕꯛ ꯃꯌꯦꯛ ꯁꯨꯗ꯭ꯔꯤꯈꯩꯗꯤ ꯃꯈꯣꯏꯃꯨꯡꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯍꯤ ꯂꯥꯡꯂꯒ ꯂꯩꯕ ꯇꯥꯔꯦ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕꯗꯣ ꯃꯤ ꯑꯃ ꯋꯥꯠꯄꯗꯣ ꯇꯥꯗ ꯑꯣꯏꯅ ꯌꯥꯎꯔꯕꯗꯤ ꯈꯔꯁꯨ ꯐꯔꯅꯤ ꯑꯗꯨꯅ ꯍꯦꯛꯇ ꯌꯥꯎꯅꯕ ꯍꯥꯏꯔꯛꯀꯦ ꯑꯁꯤ ꯈꯟꯅ ꯈꯣꯏꯃꯨꯗꯤ ꯏꯆꯝ ꯆꯝꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯈꯜꯂꯝꯃꯤ ꯑꯁꯣꯝꯗꯅ ꯄꯨꯛꯆꯥꯎꯗꯨ ꯃꯆꯤꯟ ꯃꯌꯥ ꯐꯥꯎꯕ ꯁꯦꯡꯗꯅ ꯃꯥꯒ ꯆꯞ ꯃꯥꯟꯅꯕ ꯁꯨꯅꯤꯡꯗꯕ ꯈꯔꯒ ꯄꯨꯟꯁꯤꯜꯂꯒ ꯃꯤꯋꯥ ꯉꯥꯡꯅꯗꯅ ꯂꯩꯔꯝꯃꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯌꯥꯕ ꯉꯥꯡꯅꯧꯔꯒ ꯆꯥꯛ ꯂꯥꯝꯂꯀꯥꯟꯗ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯈꯣꯏꯃꯨꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯤ ꯍꯥꯏꯅ ꯊꯣꯔꯛꯂꯝꯃꯤ ꯈꯣꯏꯃꯨ ꯄꯨꯛꯆꯥꯎ ꯎꯕꯗ ꯇꯥꯗꯥ ꯅꯅꯥꯎꯁꯤ ꯇꯥꯗꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯈꯜꯂꯝꯕꯅꯤ ꯇꯥꯗ ꯊꯦꯡꯅꯕꯁꯦ ꯃꯇꯥꯡ ꯌꯥꯝ ꯆꯥꯔꯤ ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯅꯥꯎꯅ ꯅꯌꯥꯝꯕꯗ ꯍꯥꯏꯅꯤꯡꯂꯤꯕꯀꯣ ꯑꯇꯩ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯥꯕꯒꯤ ꯊꯕꯛꯁꯤ ꯃꯤꯃꯨ ꯋꯥꯠꯂꯦ ꯑꯗꯣ ꯇꯥꯗ ꯑꯣꯏꯅ ꯌꯥꯎꯁꯤ ꯍꯥꯏꯒꯦꯅ ꯈꯜꯂꯝꯕꯅꯤ ꯇꯥꯗꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯇꯩꯁꯨ ꯁꯨꯕ ꯎꯗꯦ ꯑꯗꯨꯅ ꯈꯣꯏꯃꯨ
ꯅꯪꯒꯤ ꯋꯥꯗꯣ ꯑꯗꯥꯏ ꯂꯦꯞꯄꯧꯔꯣꯀꯣ ꯅꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯅꯌꯥꯝꯕ ꯍꯣꯏꯗꯤ ꯁꯨꯕꯤꯗꯧ ꯅꯠꯇꯦ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯒꯤ ꯆꯠꯐꯝ ꯊꯣꯛꯄꯗꯣ ꯆꯠꯂꯨ ꯌꯥꯔꯦ ꯇꯥꯗ ꯅꯅꯥꯎꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯑꯩꯅ ꯇꯣꯟꯗꯤ ꯇꯣꯛꯑꯣꯀꯣ ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯒꯤ ꯊꯕꯛ ꯁꯨꯕ ꯁꯨꯗꯕ ꯄꯥꯅꯔꯤꯕꯅꯣ ꯍꯥ ꯇꯥꯗꯅ ꯋꯥꯈꯜꯗꯣ ꯑꯃꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯗꯤ ꯌꯥꯔꯦ ꯑꯩ ꯅꯪꯒꯤ ꯋꯥ ꯇꯥꯅꯤꯡꯗ꯭ꯔꯦ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯠ ꯁꯥ ꯁꯣꯏꯅ ꯌꯥꯎꯔꯛꯑꯅꯤ ꯇꯥꯗ ꯄꯨꯛꯆꯥꯎ ꯁꯥꯎꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯆꯠꯂꯣꯗꯤ ꯆꯠꯂꯣꯗꯅ ꯈꯣꯏꯃꯨ ꯄꯨꯛꯆꯥꯎꯅ ꯁꯥꯎꯗꯨꯅ ꯂꯥꯎꯔꯛꯄꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯇꯨꯃꯤꯟꯅ ꯃꯥꯏ ꯂꯩꯊꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯈꯣꯏꯃꯨꯅ ꯈꯔ ꯂꯥꯞꯊꯣꯛꯈ꯭ꯔꯕꯗ ꯄꯨꯛꯆꯥꯎ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯔꯤꯕ ꯃꯤꯗꯨꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯅ ꯃꯁꯤ ꯉꯪꯁꯦ ꯑꯗꯨꯝ ꯍꯩꯄꯥ ꯌꯥꯝ ꯁꯥꯗꯧꯔꯤ ꯃꯥꯒꯤ ꯃꯊꯧꯁꯨ ꯅꯠꯇꯕꯗ ꯀꯩ ꯀꯥꯟꯅꯗꯕꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛꯆꯥꯎꯗꯨ ꯁꯥꯎꯔꯤ ꯆꯪꯂꯛꯂꯤ ꯇꯥꯟꯖꯥꯗꯨꯗ ꯐꯖꯇꯣꯟꯗꯨ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯅ ꯂꯥꯛꯂꯦ ꯍꯥꯏꯕꯗꯤ ꯈꯪꯖꯗꯕꯅꯤꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯄꯨꯔꯣꯏꯕꯗ ꯈꯣꯏꯃꯨꯒꯤ ꯃꯇꯧ ꯇꯝꯖꯧꯅ ꯍꯥꯏꯅ ꯉꯥꯡꯕꯗ ꯍꯧꯔꯛꯂꯝꯃꯤ ꯄꯨꯛꯆꯥꯎ ꯈꯣꯏꯃꯨꯅ ꯑꯍꯜ ꯂꯃꯟ ꯁꯥꯖꯤꯜꯂꯛꯄꯒꯤ ꯁꯥꯎꯔꯤ ꯆꯪꯂꯛꯂꯤꯉꯩꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯉꯥꯡꯁꯤꯜꯂꯛꯄꯗꯨꯗ ꯈꯪꯁꯥꯎ ꯁꯥꯎꯅ ꯅꯨꯄꯤ ꯅꯪꯁꯤ ꯈꯣꯏꯃꯨꯒꯤ ꯅꯨꯄꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯅꯨꯄꯤꯔꯣ ꯍꯥ ꯏ ꯑꯥꯕꯨ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣꯕ ꯅꯪꯁꯤ ꯈꯣꯏꯃꯨꯒꯤ ꯅꯨꯄꯤꯔ ꯑꯩꯒꯤ ꯅꯨꯄꯤꯔ ꯁꯦꯡꯅ ꯍꯥꯏ ꯀꯔꯤ ꯋꯥꯇꯥ ꯈꯣꯟꯗꯥꯅꯣ ꯃꯤꯅ ꯇꯥꯔꯒ ꯀꯔꯤꯅꯣ ꯈꯟꯗꯧꯔꯤꯕ ꯑꯁꯤꯕꯣ ꯀꯅꯥꯅ ꯀꯔꯤꯃꯨ ꯍꯥꯏꯖꯤꯜꯂꯛꯄ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯤ ꯅꯪꯅ ꯀꯩꯒꯤꯅꯣꯕ ꯃꯇꯝ ꯆꯨꯞꯄꯗ ꯈꯣꯏꯃꯨꯗ ꯁꯨꯝ ꯍꯥꯏꯔ ꯂꯩꯁꯤꯕꯣ ꯐꯖꯇꯣꯟ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯩꯔꯞ ꯌꯦꯡꯂꯒ ꯇꯞꯅ ꯍꯣꯅꯦ ꯃꯤ ꯑꯉꯥꯡꯁꯤꯅ ꯋꯥꯈꯜ ꯇꯥꯕꯁꯦ ꯁꯨꯃꯥꯏꯅ ꯃꯈꯣꯏ ꯇꯥꯅ ꯇꯥꯕꯤꯔꯗꯤꯅꯦ ꯑꯩꯁꯨꯅꯦ ꯋꯥ ꯉꯥꯡꯕ ꯈꯨꯗꯤꯡꯒꯤ ꯀꯔꯤꯒꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯛꯂꯨꯅꯤꯒꯦ ꯃꯈꯣꯏ ꯇꯥꯗꯤ ꯆꯍꯤꯁꯨ ꯐꯅ ꯌꯥꯝꯂꯦ ꯍꯥꯏꯕꯨ ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯑꯗꯨꯝ ꯂꯩꯊꯣꯛꯂꯦ ꯏꯃꯨꯡꯒꯤ ꯐꯤꯕꯝꯅ ꯑꯁꯤ ꯌꯧꯅ ꯁꯣꯛꯆꯤꯜꯂ ꯐꯥꯎꯕ ꯋꯥꯈꯜ ꯃꯆꯦꯠ ꯑꯝꯇ ꯇꯥꯗꯕꯁꯤꯗ ꯑꯗꯨꯛ ꯍꯥꯏꯖꯔꯤꯕꯅꯤ ꯄꯨꯛꯆꯥꯎ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯛ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯅꯥꯗ ꯍꯥꯞꯂꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯥꯒꯤ ꯋꯥꯈꯜ ꯐꯠꯇꯅ ꯄꯥꯡꯈꯠꯅ ꯈꯟꯖꯤꯟꯕꯗꯨ ꯍꯧꯔꯛꯂꯝꯃꯤ ꯅꯨꯄꯤ ꯅꯪꯒꯤꯁꯤ ꯋꯥ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯗꯨꯅꯤꯅꯦ ꯑꯩ ꯐꯖꯅ ꯈꯪꯉꯤꯀꯣ ꯅꯪꯒꯤ ꯅꯧꯅ ꯇꯧꯗꯨꯗ ꯑꯩ ꯑꯁꯨꯝ ꯆꯤꯡꯅꯕ ꯍꯧꯔꯛꯂꯕꯅꯤ ꯀꯔꯤ ꯃꯕꯨꯛꯅꯣ ꯁꯤꯕꯣ ꯑꯩꯅꯗꯤ ꯋꯥꯈꯜ ꯇꯥꯅꯕꯅꯦ ꯍꯥꯏꯗꯅ ꯑꯁꯨꯛ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯒ ꯃꯥꯅ ꯈꯜꯍꯩꯗꯧ ꯋꯥꯈꯜ ꯉꯥꯛꯇ ꯈꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯧꯖꯤꯛꯄꯨꯗꯤ ꯏꯃꯤꯠꯃꯛꯅ ꯎꯗ꯭ꯔꯤꯕꯅꯤꯅ ꯐꯩ ꯏꯃꯤꯠꯃꯛꯅ ꯍꯦꯛ ꯎꯔꯛꯄ ꯃꯤꯀꯨꯞꯇꯗꯤ ꯅꯨꯡꯉꯥꯏꯅꯦꯕ ꯄꯨꯛꯆꯥꯎ ꯃꯁꯤꯡꯅ ꯅꯨꯡꯉꯥꯏꯅꯤꯕ ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯐꯖꯇꯣꯟ ꯃꯄꯨꯔꯣꯏꯕꯅ ꯉꯥꯡꯂꯝ ꯁꯛꯂꯝꯂꯤꯕ ꯃꯌꯥꯝꯗꯨ ꯈꯤꯇꯪ ꯄꯦꯟꯖꯗꯅ ꯑꯁꯨꯛ ꯃꯕꯨꯛ ꯐꯠꯇꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯔꯤ ꯅꯨꯄꯥꯅꯣ ꯈꯪꯗꯦꯃꯤ ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯑꯐꯕ ꯃꯆꯦꯠ ꯑꯝꯇ ꯈꯟꯕ ꯍꯩꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯕ ꯇꯥꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯀꯨꯞꯄ ꯈꯤꯡꯕ ꯍꯥꯏꯗꯨ ꯇꯕꯤꯡ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯅꯪꯕꯨ ꯄꯥꯕꯁꯤ ꯊꯥꯏꯅꯗꯤ ꯃꯕꯨꯡ ꯃꯄꯥꯎ ꯌꯥꯝ ꯐꯩꯅ ꯍꯥꯏꯈꯤꯗꯥꯏꯅꯦ ꯍꯣ ꯅꯣꯏ ꯅꯄꯥꯅ ꯊꯥꯏꯅ ꯃꯕꯨꯡ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯁꯥꯔꯤꯗꯨꯗꯤ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯂꯦ ꯑꯩꯅ ꯈꯪꯂꯨꯗꯗꯅ ꯃꯥꯒꯤꯅꯦ ꯇꯥꯠ ꯄꯥꯠꯇ ꯊꯥꯖꯔꯨꯔꯤꯕ ꯑꯁ ꯏꯃꯥ ꯅꯪꯁꯦ ꯄꯪꯊꯣꯛꯅ ꯄꯪꯕꯖꯥꯠꯅꯤꯀꯣ ꯐꯖꯇꯣꯟ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯃꯆꯥꯅꯨꯄꯥꯗ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯛꯂꯒ ꯅꯪꯁꯨ ꯅꯄꯥ ꯂꯧꯗꯅꯅꯦ ꯐꯠꯂꯣꯏꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯆꯥꯛꯄ ꯃꯩꯗ ꯁꯤꯡ ꯏꯟꯖꯤꯟꯕ ꯇꯣꯡ ꯅꯥꯏꯔꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯖꯇꯣꯟꯗꯨ ꯃꯆꯤꯟ ꯄꯩꯔꯒ ꯅꯥꯀꯜꯗ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯐꯖꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯨ ꯇꯕꯤꯡ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯥ ꯆꯥꯛ ꯃꯩꯕꯨ ꯂꯧꯔꯦ ꯍꯣꯅꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯁꯤꯡ ꯀꯣꯛ ꯍꯩꯖꯤꯜ ꯑꯁꯦꯡꯕꯔꯣ ꯑꯗꯨꯗꯤ ꯀꯥꯏꯗꯒꯤ ꯆꯥꯕ ꯌꯥꯔꯅꯤ ꯁꯤꯡꯅꯦꯅ ꯍꯥꯟꯅꯗꯒꯤ ꯃꯩꯆꯥꯛ ꯐꯠꯇ ꯂꯩꯔꯤꯉꯩꯗꯨꯗ ꯏꯁꯤꯡ ꯑꯃꯨꯛ ꯍꯩꯖꯤꯜꯂꯕꯗꯤ ꯀꯥꯝꯈꯠꯅꯕ ꯍꯣꯠꯅꯕꯗ ꯉꯁꯤ ꯅꯨꯃꯤꯠꯀꯤ ꯆꯥꯛ ꯂꯣꯏꯔꯔꯣꯏ ꯆꯥꯔꯔꯣꯏꯕ ꯑꯁ ꯑꯩꯗꯤ ꯏꯃꯥꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯨ ꯍꯥꯏꯕꯗꯨꯗ ꯃꯩꯆꯥꯛ ꯐꯅꯕ ꯍꯥꯏꯕꯣꯏ ꯅꯤꯡꯉꯨꯔꯦ ꯅꯣꯏꯁꯤꯅꯅꯦ ꯃꯔꯣꯜ ꯑꯃ ꯅꯄꯥ ꯃꯀꯣꯛ ꯐꯠꯇꯕ ꯁꯤ ꯂꯧꯗꯅ ꯅꯣꯏꯁꯨꯅꯦ ꯅꯀꯣꯛꯇꯣ ꯁꯟꯊꯤ ꯂꯣꯏꯅ ꯍꯥꯜꯂꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟꯗꯨ ꯉꯥꯡꯗꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯅꯣꯡꯃ ꯄꯨꯛꯆꯥꯎ ꯃꯇꯥꯎ ꯑꯃꯒꯤꯗ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯈꯣꯏꯃꯨꯒ ꯇꯝꯐꯥꯒ ꯎꯅꯔꯤꯕꯗꯨ ꯂꯥꯞꯇꯛꯅ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯁꯤꯅ ꯇꯞꯅ ꯑꯥꯗ ꯅꯨꯄꯤ ꯎꯅꯔꯤꯅꯦ ꯇꯧꯔꯤꯁꯤꯕꯨ ꯈꯣꯏꯃꯨ ꯅꯠꯇ꯭ꯔꯅꯦ ꯅꯨꯄꯤꯁꯤꯗꯤ ꯏꯇꯥꯎ ꯊꯣꯏꯕꯒꯤ ꯃꯆꯜ ꯅꯨꯄꯤ ꯇꯝꯐꯥꯗꯨꯅꯤꯅꯦ ꯈꯪꯅꯤꯕ ꯑꯩꯉꯣꯟꯗ ꯆꯌꯦꯠꯅꯕꯒꯤ ꯃꯈꯣꯏꯅꯤꯁꯦ ꯈꯕꯩ ꯈꯔ ꯁꯥꯡꯕꯈꯩ ꯑꯣꯈꯥꯏꯒꯅꯤ ꯑꯁꯤ ꯍꯥꯏꯅ ꯄꯨꯛꯆꯥꯎꯗꯨ ꯇꯝꯐꯥ ꯍꯣꯏꯒꯤ ꯃꯕꯨꯡꯗ ꯄꯥꯎ ꯇꯝꯕꯅꯤ ꯍꯥꯏꯅ ꯇꯍꯥ ꯆꯠꯈꯤꯔꯝꯃꯤ ꯄꯨꯛꯆꯥꯎꯅ ꯊꯣꯏꯕꯗ ꯑꯣꯏꯗꯕ ꯀꯌా ꯍꯥꯏꯖꯤꯟꯕꯗꯒꯤ ꯇꯝꯐꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯇꯝꯐꯥꯕꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯝꯐꯥꯁꯨ ꯈꯣꯏꯃꯨꯒ ꯋꯥꯔꯤꯡ ꯍꯦꯛ ꯁꯥꯔꯒ ꯏꯁꯤꯡ ꯁꯣꯛꯄ ꯍꯟꯖꯤꯜꯂꯛꯄ ꯁꯥꯗꯨꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯌꯥꯝꯅ ꯃꯪꯒꯣꯜꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯝꯕꯗꯨ ꯎꯕꯗ ꯃꯥ ꯈꯤꯇꯪꯗꯤ ꯈꯧꯇꯛ ꯆꯥꯔꯝꯃꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯃꯄꯥꯕꯨꯡ ꯏꯕꯣꯍꯜꯅ ꯏꯪꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯄꯥꯒꯤ ꯇꯣꯝꯕꯤ ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯏꯄꯥ ꯋꯥ ꯈꯔ ꯍꯥꯏꯈꯤꯒꯦ ꯀꯩ ꯍꯥꯏꯒꯦ ꯄꯥꯕ ꯏꯁꯤꯡ ꯄꯨꯟꯗꯣ ꯑꯃꯨꯛꯇ ꯊꯝꯃꯣ ꯂꯥꯎꯅꯤ ꯁꯤꯗ ꯐꯝꯃꯣ ꯇꯝꯐꯥ ꯎꯄꯥꯏ ꯂꯩꯇ ꯏꯁꯤꯡ ꯄꯨꯟꯗꯨ ꯂꯩꯃꯥꯏꯗ ꯇꯞꯅ ꯊꯝꯂꯒ
ꯃꯄꯥꯕꯨꯡꯅ ꯐꯝꯃꯣ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯐꯝꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯏꯕꯣꯍꯜꯅ ꯃꯆꯥꯅꯨꯄꯤꯗ ꯇꯞꯅ ꯈꯣꯏꯃꯨꯒꯤ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯇꯝꯐꯥꯁꯨ ꯃꯄꯥꯟ ꯍꯧꯗꯣꯔꯛꯂꯕꯅꯤꯅ ꯏꯀꯥꯏꯅ "ꯕꯥꯕꯥ, ꯇꯥ ꯈꯣꯏꯃꯨ ꯍꯣꯏꯒꯤꯗꯤ ꯃꯣꯏꯒꯤ ꯏꯃꯥꯒꯗ ꯂꯩꯕꯅꯤ꯫ ꯑꯗꯣ ꯃꯥ ꯁꯨꯕ ꯅꯣꯝꯕꯗꯤ?" ꯊꯣꯏꯕꯅ "ꯅꯪ ꯅꯥꯏꯗꯣꯏꯁꯦ ꯃꯥ ꯁꯨꯕ ꯅꯣꯝꯕ ꯌꯥꯝ ꯀꯜꯂꯤ ꯁꯤ ꯅꯠꯇ꯭ꯔꯣ ꯍꯥ?" ꯇꯝꯐꯥ ꯃꯕꯨꯡꯒꯤ ꯋꯥꯗꯨꯗ ꯏꯉꯛꯉꯛꯅ ꯃꯕꯨꯡꯗ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯏꯕꯣꯍꯜꯅ ꯇꯞꯅ "ꯉꯥꯏꯈꯣ ꯑꯆꯧꯕ ꯐꯤꯡꯒꯠꯈꯤꯅꯣ꯫ ꯄꯥꯒꯤꯇꯣꯝꯕꯤ, ꯅꯨꯄꯥ ꯃꯆꯥꯗꯣ ꯅꯕꯨꯡ ꯄꯨꯛꯆꯥꯎ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ" ꯍꯥꯏꯗꯨꯅ ꯏꯕꯣꯍꯜꯅ ꯃꯆꯥꯅꯨꯄꯤꯗ ꯄꯨꯛꯆꯥꯎꯅ ꯈꯣꯏꯃꯨꯒꯤ ꯃꯔꯝꯗ ꯅꯨꯄꯤ ꯅꯍꯥ ꯌꯥꯝꯅ ꯀꯣꯏꯕꯅꯤ, ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯁꯨꯡꯁꯨ ꯁꯨꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯕꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯨꯕꯗ ꯇꯝꯐꯥ ꯋꯥ ꯑꯝꯇ ꯉꯥꯡꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗ ꯃꯃꯥꯏꯕꯦꯝꯃ ꯂꯩꯃꯗꯨ ꯄꯥꯈꯠꯅ "ꯏꯆꯥꯇꯣꯝꯕꯤꯌꯥ!" ꯇꯝꯐꯥ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯕꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯏꯕꯣꯍꯜꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ "ꯃꯃꯥ, ꯅꯆꯥꯅꯨꯄꯤꯅ ꯁꯣꯛꯂꯨꯕꯤꯁꯤꯡꯁꯦ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛꯇ ꯍꯥꯟꯅ ꯅꯪꯅ ꯄꯨꯁꯤꯟꯕꯤꯔꯣ, ꯑꯗꯨꯒ ꯑꯉꯥꯡꯁꯦ ꯈꯔ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯨꯀꯣ." "ꯍꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯅ ꯑꯣꯏꯅ ꯏꯁꯤꯡ ꯄꯨꯟꯗꯨ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯒꯤ ꯃꯄꯥ ꯃꯆꯥꯁꯨ ꯃꯥꯒꯤ ꯊꯕꯛ ꯂꯩ ꯍꯥꯏꯗꯨꯅ ꯊꯕꯛ ꯂꯣꯏꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯝꯐꯥꯗꯤ ꯃꯥꯒꯤ ꯀꯥꯗ ꯐꯃꯨꯡꯗ ꯀꯣꯟꯁꯤꯜꯂꯒ ꯐꯝꯗꯨꯅ ꯍꯤꯛꯅ ꯀꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯌꯦꯡꯕ ꯉꯝꯗ ꯂꯩꯃ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯐꯝꯊꯔꯒ "ꯏꯃꯥꯒꯤ ꯇꯣꯝꯕꯤ, ꯏꯃꯥ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯍꯤꯛꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯂꯩꯃ ꯃꯆꯥꯅ ꯀꯞꯄꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯝꯐꯥꯗꯨ ꯀꯞꯂꯤ "ꯏꯃꯥ, ꯃꯥꯅ ꯁꯨꯝꯅ ꯇꯧꯔꯝꯃꯤ ꯍꯥꯏꯁꯦ ꯑꯩꯁꯨ ꯈꯜꯂꯨꯗꯕꯅꯤ, ꯑꯗꯨꯕꯨ ꯏꯃꯥ..." "ꯇꯣꯛꯑꯁꯤ ꯏꯆꯥꯁꯤꯗꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯃꯥꯒꯤ ꯑꯁꯦꯡꯕ ꯈꯪꯂꯕꯅꯤꯅ ꯃꯇꯨꯡ ꯂꯣꯏꯅꯗꯅꯕ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯇꯝꯐꯥꯁꯨ ꯍꯥꯟꯅꯗꯤ ꯆꯤꯡꯅꯕ ꯑꯃꯠꯇ ꯄꯣꯛꯂꯝꯗꯕꯗꯣ ꯃꯤꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯑꯁꯦꯡꯕ ꯑꯣꯏꯔꯨꯕꯩ ꯈꯟꯗꯨꯅ ꯃꯥ ꯇꯁꯦꯡꯅ ꯈꯣꯏꯃꯨꯕꯨ ꯌꯥꯝꯅ ꯋꯥꯔꯧꯖꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯈꯣꯏꯃꯨꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯆꯤꯟꯖꯕꯒ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯁꯪꯂꯝꯗꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯕꯛ ꯀꯣꯝꯕ ꯅꯨꯃꯤꯠ ꯑꯃꯗ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯕꯨ ꯎꯕꯗ ꯇꯝꯐꯥ ꯌꯥꯝꯅ ꯁꯥꯎꯕꯗꯨ ꯎꯕꯗ ꯃꯥꯗꯤ ꯏꯆꯝ ꯆꯝꯅ ꯈꯟꯗꯨꯅ "ꯇꯝꯐꯥ, ꯁꯥꯎꯔꯨꯅꯨꯕ, ꯑꯩ ꯍꯟꯗꯛꯁꯦ ꯊꯕꯛ ꯈꯔ ꯆꯤꯟꯕꯒꯤ ꯅꯪꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯄ ꯉꯝꯗꯕꯅꯦꯕ." "ꯇꯥ ꯈꯣꯏꯃꯨ, ꯅꯪꯅ ꯆꯤꯜꯂꯤꯕ ꯊꯕꯛꯇꯣ ꯈꯨꯜ ꯈꯨꯗꯤꯡ ꯅꯨꯄꯤ ꯎꯅꯕ ꯆꯠꯄꯗ ꯆꯤꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ." "ꯇꯝꯐꯥ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯍꯥ? ꯀꯅꯥꯅꯣꯝ ꯀꯔꯤ ꯍꯥꯏꯖꯤꯜꯂꯛꯒꯦ?" "ꯇꯥ ꯈꯣꯏꯃꯨ, ꯃꯤꯅ ꯍꯥꯏꯖꯤꯜꯂꯛꯄ ꯅꯠꯇꯦ, ꯑꯩꯅꯦ ꯅꯪ ꯑꯁꯦꯡꯕ ꯂꯣꯏꯅ ꯈꯪꯂꯕꯅꯤ" ꯍꯥꯏꯗꯨꯅ ꯄꯨꯛꯆꯥꯎꯅ ꯍꯥꯏꯖꯤꯜꯂꯝꯕ ꯅꯨꯄꯤ ꯌꯥꯝꯅ ꯀꯣꯏꯕꯅꯤ ꯀꯥꯏꯅ ꯍꯥꯏꯔꯝꯕꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯈꯣꯏꯃꯨꯗꯤ ꯉꯛꯅ "ꯇꯝꯐꯥ, ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯇꯥꯈꯣ ꯀꯩꯗꯧꯒꯦ?" "ꯌꯥꯔꯦ ꯇꯥ ꯈꯣꯏꯃꯨ, ꯑꯩꯅꯦ ꯅꯪꯒꯤ ꯅꯝꯊꯥꯛ ꯋꯥꯍꯩꯁꯤꯡꯗꯣ ꯑꯝꯇ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅꯤ ꯂꯣꯏꯅꯔꯕꯅꯤ, ꯑꯩ ꯆꯠꯂꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥ ꯈꯣꯏꯃꯨꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯇꯥꯗ ꯃꯌꯨꯝꯂꯣꯝꯗ ꯀꯞꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯈꯣꯏꯃꯨꯁꯨ ꯎꯄꯥꯏ ꯂꯩꯇ ꯇꯝꯐꯥꯕꯨ ꯀꯧꯗꯨꯅ ꯂꯦꯞꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯀꯅꯥꯅꯕꯨ ꯀꯔꯤ ꯍꯥꯏꯖꯤꯜꯂꯕꯅꯣ? ꯑꯁꯨꯛ ꯋꯥꯈꯜ ꯇꯥꯅ ꯂꯣꯏꯅꯖꯔꯝꯕꯁꯦ ꯃꯇꯝ ꯈꯤꯇꯪ ꯀꯥꯟꯅꯔꯨꯕꯁꯤꯗ ꯃꯔꯤ ꯇꯠꯅꯕ ꯍꯥꯏꯗꯣ ꯑꯣꯏꯔꯕ ꯇꯧꯏꯁꯤꯕꯣ? ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯈꯣꯏꯃꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯝꯂꯤ ꯇꯧꯁꯤꯜꯂꯛꯄꯗꯨ ꯐꯥꯎꯕꯗ ꯃꯆꯥꯅꯨꯄꯥꯅ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯊꯝꯕꯥꯜꯗꯤ ꯃꯤꯄꯥꯏꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯦꯡꯅ ꯃꯝꯅ ꯅꯣꯡꯃꯗ ꯍꯟꯖꯤꯜꯂꯛꯇꯕ ꯏꯆꯥꯅꯤ, ꯃꯥꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕ ꯖꯥꯠꯅꯣ? ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯂꯕ ꯖꯥꯠꯂꯥ? "ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯕꯨ ꯊꯦꯡꯂꯦꯅꯦ, ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯣ ꯀꯩꯗꯧꯕꯒꯦ?" ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯥꯒꯤ ꯈꯟꯕꯗ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯄꯨꯟꯁꯤꯗ ꯌꯨ ꯊꯛꯇ꯭ꯔꯤꯕ ꯈꯣꯏꯃꯨꯗꯨ ꯌꯨ ꯊꯛꯆꯤꯜꯂꯒ ꯂꯥꯎꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯂꯥꯎ ꯈꯣꯡꯕꯗꯨ ꯇꯥꯕꯗ ꯄꯨꯛꯆꯥꯎꯗꯤ ꯃꯕꯨꯛꯇ ꯑꯈꯥ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ "ꯑꯩꯅ ꯀꯥꯞꯄ ꯇꯦꯟꯁꯤ ꯄꯥꯟꯗꯤ ꯄꯥꯜꯂꯤꯗꯅ." ꯑꯁꯤ ꯈꯟꯅ ꯄꯨꯛꯆꯥꯎꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤꯉꯩꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯐꯖꯇꯣꯟꯅ ꯅꯨꯡꯉꯥꯏꯇꯕ ꯈꯣꯟꯖꯦꯜꯗ "ꯈꯣꯏꯃꯨꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ? ꯑꯃꯨꯛꯇ ꯌꯨ ꯊꯛꯇ ꯃꯥꯅ ꯌꯨ ꯊꯛꯂꯒ ꯂꯥꯛꯂꯤꯕꯁꯤꯕꯣ?" ꯄꯨꯛꯆꯥꯎꯅ "ꯕꯦꯝꯃ, ꯏꯁꯨ ꯅꯨꯄꯥꯅꯤ ꯅꯨꯄꯥ, ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯊꯛꯄ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ, ꯀꯩꯅꯣ ꯈꯪꯗꯦꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛꯆꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯩꯍꯠꯂꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯑꯃꯨꯛꯇ ꯌꯨ ꯊꯛꯇꯕꯅ ꯃꯆꯥꯅꯨꯄꯥꯅ ꯌꯨ ꯊꯛꯆꯤꯜꯂꯒ ꯂꯥꯛꯄꯗ ꯏꯄꯥ ꯄꯥꯈꯠꯅ "ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ?" "ꯃꯥ, ꯅꯆꯥ ꯉꯁꯤꯗꯤ ꯄꯦꯟꯗꯕ ꯈꯔ ꯂꯩꯗꯅ ꯅꯆꯥ ꯍꯤꯗꯥꯛ ꯈꯔꯗꯤ ꯊꯛꯂꯛꯂꯦ." "ꯅꯪꯅ ꯐꯅ ꯄꯦꯟꯗꯕ ꯂꯩꯔꯕꯁꯨ ꯅꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯒꯦꯗꯤ ꯍꯥꯏꯗꯦ, ꯀꯔꯤꯒꯤ ꯌꯨ ꯊꯛꯆꯤꯜꯂꯒ ꯂꯥꯛꯂꯤꯕꯅꯣ? ꯅꯪꯅ ꯁꯨꯝ ꯇꯧꯔꯒ ꯅꯃꯥ ꯑꯩꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯣ?" "ꯃꯥ, ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ, ꯃꯇꯨꯡꯗ ꯅꯆꯥꯅ ꯏꯃꯥꯅ ꯄꯥꯝꯗꯕ ꯑꯝꯇ ꯇꯧꯖꯔꯣꯏ." "ꯐꯔꯦ, ꯂꯥꯛꯑꯣ, ꯅꯪꯒꯤ ꯀꯥꯗ ꯄꯣꯊꯥꯔꯣ,
ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯅ ꯃꯆꯥꯅꯨꯄꯥꯕꯨ ꯁꯝꯂꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯛ ꯈꯣꯏꯃꯨ ꯌꯨꯒꯤ ꯃꯌꯥꯏꯅ ꯀꯔꯤꯝꯇ ꯆꯥꯗꯅ ꯑꯗꯨꯃꯛ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯣꯏꯃꯨ ꯇꯝꯐꯥ ꯎꯅꯕꯅꯤ ꯍꯥꯏꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯝꯐꯥꯅ ꯊꯣꯛꯂꯛꯎ ꯌꯥꯗꯕꯗꯒꯤ ꯌꯨ ꯊꯛꯆꯤꯜꯂꯒ ꯑꯗꯨꯃꯛ ꯍꯟꯖꯤꯜꯂꯛꯂꯤꯕꯅꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯊꯝꯕꯥꯜꯗꯨ ꯈꯔ ꯁꯥꯎꯔꯞꯅ "ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯕꯨ ꯉꯔꯥꯡꯗꯤ ꯏꯃꯥꯅ ꯄꯥꯝꯗꯕ ꯌꯨꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯛꯂꯔꯣꯏ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯉꯁꯤ ꯑꯃꯨꯛ ꯇꯞ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯂꯥꯛꯂꯤꯕꯁꯤꯕꯨ ꯅꯪꯅ ꯄꯦꯟꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥ?" "ꯏꯃꯥ, ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ. ꯅꯆꯥ ꯍꯟꯗꯛꯇꯤ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯗꯧꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯃꯃꯥꯅ ꯁꯝꯒꯦ ꯇꯧꯕꯒꯗꯣ ꯀꯟꯊꯣꯛꯂꯝꯂꯒ ꯍꯥꯏꯔꯪ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯁꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯗꯨꯗ ꯄꯥꯈꯠꯅ "ꯑꯁꯤꯕꯨ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ? ꯃꯥꯅ ꯑꯁꯨꯛ ꯊꯨꯅ ꯍꯣꯡꯂꯛꯂꯤꯕꯁꯤꯕꯣ?" ꯊꯝꯕꯥꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯈꯟꯐꯝ ꯈꯪꯗꯗꯨꯃꯛ ꯃꯥꯁꯨ ꯃꯁꯥꯅ ꯆꯥꯛꯀ ꯆꯥꯗꯕꯤ ꯇꯨꯝꯈꯤꯕꯗꯨꯗ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯁꯨꯝ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯝꯕꯗꯒꯤ ꯊꯥꯃꯨꯛ ꯐꯥꯖꯤꯜꯂꯛꯂꯝꯃꯤ꯫ ꯈꯣꯏꯃꯨꯅ ꯅꯨꯡꯇꯤꯒꯤ ꯌꯨ ꯊꯛꯂꯒ ꯍꯟꯖꯤꯜꯂꯛꯄꯗꯨ ꯃꯃꯥ ꯃꯆꯥꯅ ꯍꯦꯛ ꯂꯥꯎꯅꯕ ꯇꯥꯔꯒ ꯄꯛꯆꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯜꯂꯒ "ꯅꯨꯄꯤ, ꯌꯦꯡꯉꯨꯇꯣ, ꯅꯪꯅ ꯋꯥꯈꯜ ꯌꯥꯝ ꯇꯥꯏꯌꯦꯅ ꯍꯥꯏꯔꯤꯕ ꯏꯅꯥꯎ ꯈꯣꯏꯃꯨꯁꯦ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯌꯥꯝ ꯇꯥꯔ ꯃꯥꯜꯂꯦ꯫ ꯅꯨꯡꯇꯤꯒꯤ ꯃꯥꯒ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜꯁꯤꯅ ꯈꯨꯜꯁꯦ ꯄꯨꯛꯅꯤꯜ ꯅꯤꯜꯂꯤ ꯈꯨꯜꯁꯤꯃ꯫ ꯐꯖꯠꯇꯣꯅ ꯍꯣꯁꯤ ꯌꯥꯔꯤꯁꯤ, ꯃꯤꯋꯥ ꯉꯥꯡꯅꯗꯅ ꯀꯥꯟꯅꯗꯦ. ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯏꯪꯅ ꯂꯩꯅꯕꯗꯨ ꯍꯣꯠꯅꯁꯤ ꯀꯩꯗꯧꯒꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟꯗꯨ ꯈꯣꯏꯃꯨꯅ ꯍꯥꯟꯅꯒ ꯃꯥꯟꯅꯔꯛꯇꯕꯗꯨꯗ ꯃꯄꯨꯔꯣꯏꯕꯗ ꯈꯣꯏꯃꯨꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯕꯗꯨ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯃꯥ ꯅꯠꯇꯦ ꯈꯨꯜ ꯄꯨꯝꯕ ꯃꯥꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯅꯔꯝꯕꯗꯨ ꯃꯥꯒꯤ ꯃꯇꯧ ꯇꯝꯒꯅꯨ ꯍꯥꯏꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯔꯛꯁꯤꯗ ꯈꯣꯏꯃꯨꯕꯨ ꯄꯥꯝꯖꯕꯤ ꯂꯩꯅꯝꯕꯤꯗꯨꯗꯤ ꯈꯣꯏꯃꯨꯒꯤ ꯑꯍꯣꯡ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯌꯥꯝꯅ ꯃꯥꯕꯨ ꯐꯠꯇꯅ ꯈꯜꯂꯕꯁꯨ ꯂꯩꯅꯝꯕꯤꯅꯗꯤ ꯃꯥꯕꯨ ꯑꯗꯨꯃꯛ ꯍꯥꯟꯅꯒꯨꯝꯅ ꯐꯅꯇ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯃꯛꯅ ꯀꯅꯥꯅ ꯍꯥꯟꯅ ꯌꯦꯡꯗ꯭ꯔ ꯃꯇꯝ ꯑꯗꯨꯗ ꯂꯩꯅꯝꯕꯤꯅ ꯈꯣꯏꯃꯨꯕꯨ ꯀꯔꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯅ ꯀꯨꯞꯅ ꯁꯦꯟꯅꯔꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯁꯦꯟꯅꯖꯕ ꯎꯔꯒ ꯃꯊꯧ ꯂꯩꯇꯕ ꯈꯔꯅꯗꯤ ꯃꯤꯋꯥ ꯉꯥꯡꯅꯕꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯈꯣꯏꯃꯨꯗꯨ ꯌꯨ ꯇꯞ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯎꯈꯥ ꯑꯃꯗ ꯃꯁꯥꯗꯨ ꯆꯠꯄ ꯉꯝꯗ ꯇꯥꯔꯒ ꯂꯩꯕꯗꯨ ꯎꯕꯗ ꯂꯩꯅꯝꯕꯤ ꯄꯥꯈꯠꯇꯨꯅ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯂꯒ ꯇꯥ ꯈꯣꯏꯃꯨꯒꯤ ꯌꯨ ꯍꯦꯟꯖꯤꯟꯅ ꯊꯛꯄꯤꯁꯦ, ꯊꯛꯂꯅꯨ ꯍꯥꯏꯕꯁꯦ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯂꯥꯛꯑꯣ, ꯑꯩꯅ ꯌꯨꯝ ꯌꯧ ꯐꯥꯎꯕ ꯁꯝꯕꯤꯔꯝꯂꯒꯦꯕ." "ꯄꯥꯏꯔꯛꯀꯅꯨ. ꯅꯪꯕꯨ ꯑꯩ ꯀꯅꯥ ꯑꯣꯏꯗꯅꯅꯣ ꯅꯪꯅ ꯁꯨꯛ ꯋꯥꯕꯤꯔꯤꯁꯤꯕꯨ ꯍꯥ? ꯑꯩ ꯏꯁꯥꯅ ꯐꯥꯎꯕ ꯏꯁꯥꯒꯤ ꯀꯔꯤꯁꯨ ꯈꯪꯗ꯭ꯔ ꯃꯇꯝꯁꯤꯗ. ꯅꯠꯇꯦ, ꯅꯪ ꯁꯤꯕꯨ ꯑꯩ ꯁꯦꯟꯅꯕꯁꯤ ꯅꯠꯇꯕ ꯊꯕꯛ ꯑꯇꯩ ꯑꯃꯇ ꯂꯩꯇ꯭ꯔꯕꯣ ꯍꯥ?" ꯂꯩꯅꯝꯕꯤ ꯈꯣꯏꯃꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯊꯝꯕꯥꯜꯁꯨ ꯃꯥꯕꯨ ꯊꯤꯕ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯁꯥꯎꯔꯞꯅ "ꯍꯩ, ꯃꯍꯥ ꯁꯤꯒꯩꯖꯟ! ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯅꯪꯕꯨ ꯄꯥꯝꯗ꯭ꯔꯕ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜꯗ ꯌꯨꯗ ꯂꯩꯆꯨꯗ ꯂꯩ. ꯑꯗꯨꯅ ꯏꯃꯨꯡꯁꯤꯗ ꯅꯪꯒꯤꯗꯃꯛ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯁꯤꯗ ꯏꯃꯨꯡꯁꯤꯗꯕꯨ ꯊꯕꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯀꯀꯥꯏꯗꯅ ꯅꯪꯗ ꯍꯥꯠꯂꯒꯦꯗ ꯅꯪ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯌꯨ ꯉꯥꯎꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥꯗ ꯈꯨꯄꯥꯛꯅ ꯄꯣꯞ ꯊꯥꯖꯤꯟꯖꯔꯝꯃꯤ꯫ ꯈꯣꯏꯃꯨꯁꯨ ꯃꯃꯥꯅ ꯐꯨꯖꯤꯜꯂꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯀꯟꯊꯣꯛꯂꯒ "ꯏꯃꯥ, ꯅꯥꯏꯕ, ꯅꯪꯕꯨ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜꯗ ꯑꯄꯣꯛꯄꯤꯅ ꯃꯥ ꯑꯩ ꯐꯥꯎꯕ ꯀꯥꯎꯕ ꯉꯝꯕꯅꯦꯕ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯃꯆꯥꯅꯦ ꯃꯆꯥ. ꯂꯥꯎ, ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯛꯅꯤ ꯅꯪ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯁꯥꯕꯨ ꯆꯤꯡꯈꯠꯂꯝꯃꯤ꯫ ꯂꯩꯅꯝꯕꯤꯁꯨ ꯊꯝꯕꯥꯜꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯣꯏꯃꯨꯁꯨ ꯉꯧꯔꯤ. ꯃꯈꯣꯏꯅ ꯆꯤꯡꯂꯤꯕꯗꯨꯗ ꯆꯠꯅꯤꯡꯕꯣꯏ ꯆꯠꯅꯤꯡꯗꯕꯣꯏ ꯃꯈꯣꯡꯗꯨ ꯊꯥꯡꯅ ꯃꯆꯤꯟꯗ "ꯏꯃꯥ, ꯇꯝꯐꯥꯅ ꯑꯩ ꯄꯥꯝꯗꯕ ꯅꯠꯇꯦꯕ. ꯃꯤꯅ ꯍꯥꯏꯖꯤꯟꯕꯒꯤꯅꯦꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯑꯗꯨꯃꯛ ꯁꯣꯜꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯣꯏꯅ ꯇꯧꯕꯗꯒꯤ ꯈꯨꯜ ꯂꯩꯀꯥꯏꯅ ꯈꯣꯏꯃꯨ ꯑꯃꯗꯤ ꯂꯩꯅꯝꯕꯤꯒꯤ ꯃꯇꯥꯡꯗ ꯐꯖ ꯅꯨꯡꯉꯥꯏꯅ ꯍꯥꯏꯅꯔꯝꯗꯦ꯫ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯨ ꯇꯥꯕꯗ ꯂꯩꯅꯝꯕꯤꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯏꯀꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯇꯠꯇꯅ ꯈꯣꯏꯃꯨꯒꯤ ꯃꯅꯥꯛ ꯅꯛꯀꯅꯨ ꯍꯥꯏꯅ ꯆꯩꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯆꯥꯅꯨꯄꯤꯗꯗꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯤ ꯉꯥꯡꯂꯤꯕꯗꯨ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯊꯝꯕꯥꯜꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯃꯌꯥꯝꯅ ꯉꯥꯡꯅꯕꯗꯨ ꯇꯥꯕꯗ ꯃꯆꯥꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯂꯩꯅꯝꯕꯤꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯃꯥ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯂꯩꯅꯝꯕꯤꯕꯨ ꯃꯃꯧ ꯑꯣꯏꯅ ꯍꯥꯏꯕ ꯆꯪꯂꯝꯃꯤ꯫ ꯈꯣꯏꯃꯨ ꯃꯃꯥꯅ ꯋꯥꯐꯝꯗꯨ ꯃꯥꯒ ꯀꯔꯤꯝꯇ ꯇꯥꯟꯅꯔꯝꯗꯕꯗꯨꯗ ꯁꯥꯎꯅ "ꯏꯃꯥꯅ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯅꯆꯥꯒꯤꯁꯨ ꯑꯄꯥꯝꯕ ꯐꯥꯎ ꯍꯪꯂꯝꯗꯅ ꯏꯃꯥꯅ ꯇꯧꯔꯤꯕꯁꯦ ꯅꯆꯥ ꯌꯥꯝ ꯄꯦꯟꯗꯦ." "ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯃꯁꯤ ꯅꯪꯅ ꯄꯥꯝꯗꯕ ꯍꯥꯏꯗꯅ ꯊꯤꯔꯒ ꯂꯩꯕ ꯌꯥꯗꯕ ꯃꯇꯝ ꯑꯣꯏꯕꯒꯤꯅꯤ. ꯑꯁꯤ ꯊꯣꯛꯅꯕꯁꯨ ꯅꯪꯅ ꯁꯤꯟꯖꯕꯅꯤ. ꯑꯗꯨꯅ ꯅꯪꯅ ꯏꯃꯥꯗ ꯋꯥꯔꯧꯐꯝ ꯊꯣꯛꯇꯦꯀꯣ." "ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯅꯆꯥ ꯂꯩꯅꯝꯕꯤꯕꯨ ꯄꯥꯝꯗꯦ ꯍꯥꯏꯕ ꯈꯪꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗ ꯑꯩꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯛꯏꯁꯤꯕꯨ ꯏꯃꯥꯅ ꯄꯥꯝꯗꯕꯁꯤꯕꯨ ꯀꯔꯤꯅꯣ?" "ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯅ ꯃꯇꯝ ꯆꯥꯕ ꯆꯥꯗꯕ ꯈꯪꯗꯅ ꯌꯨꯗ ꯂꯥꯏꯆꯨꯗꯅ ꯂꯩꯕ ꯃꯇꯝꯗꯨꯗ ꯅꯪꯒꯤꯗꯃꯛ ꯋꯥꯖꯕꯤ ꯏꯃꯧꯗꯣ
ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯩ ꯍꯥꯏꯕꯗꯤ ꯅꯪꯗꯤ ꯈꯪꯂꯤꯔꯣꯏꯅꯦ ꯃꯗꯨꯗꯤ ꯃꯥꯅ ꯃꯗꯨꯗ ꯇꯥꯖꯒꯦ ꯍꯥꯏꯗꯨꯅ ꯁꯤꯟꯖꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯁꯤꯕꯨ ꯑꯩꯅ ꯄꯣꯛꯄ ꯏꯆꯥ ꯈꯣꯏꯃꯨꯗꯨꯅꯤꯀꯣ ꯅꯪꯅꯦ ꯑꯩꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯤꯗ ꯌꯥꯗ ꯂꯥꯛꯇ ꯌꯥꯔꯣꯏꯀꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯦꯛ ꯌꯥꯗꯕꯗ ꯑꯩꯗꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯈꯣꯏꯃꯨ ꯂꯩꯅꯝꯕꯤꯕ ꯐꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯃꯃꯥꯒꯤ ꯈꯜꯂꯒ ꯂꯨꯍꯣꯡꯕꯗꯨ ꯌꯥꯔꯝꯃꯤ ꯑꯁꯣꯝꯗ ꯇꯝꯐꯥꯗꯤ ꯈꯣꯏꯃꯨ ꯂꯨꯍꯣꯡꯗꯧꯔꯦ ꯇꯥꯕꯗ ꯃꯤꯂꯨ ꯄꯤꯔꯥꯡ ꯏꯍꯧꯗ ꯁꯥꯎꯅ ꯐꯩ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯧꯈꯤꯕꯗꯤ ꯉꯝꯂꯒ ꯀꯩꯒꯤ ꯑꯩꯅꯗꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯂꯩꯕꯗꯤ ꯉꯝꯂꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯁꯨ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯅ ꯁꯤꯡꯅꯕ ꯅꯨꯄꯥꯗꯨꯒ ꯂꯨꯍꯣꯡꯕ ꯌꯥꯊꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯥꯟꯅ ꯈꯟꯅꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅꯤꯗꯨ ꯁꯦꯡꯗꯣꯛꯅꯗꯅ ꯑꯗꯨꯃꯛ ꯄꯥꯝꯗ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯅ ꯁꯤꯡꯅꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯒ ꯂꯨꯍꯣꯡꯕ ꯑꯗꯨꯃꯛ ꯇꯥꯈꯤꯔꯝꯃꯤ ꯂꯨꯍꯣꯡꯂ ꯃꯇꯨꯡꯗꯗꯤ ꯅꯧꯅ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯔꯤꯕ ꯑꯅꯧꯕ ꯑꯅꯧꯕꯤ ꯃꯔꯤꯃꯛ ꯋꯥꯈꯜꯂꯣꯟ ꯇꯤꯟꯅꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯠꯇ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯉꯝꯂꯝꯗꯦ ꯄꯨꯛꯆꯥꯎ ꯃꯅꯥꯎ ꯃꯆꯜ ꯑꯣꯏꯕꯁꯤꯡꯗꯨꯅ ꯌꯨꯝꯕꯥꯜ ꯀꯥꯡꯈꯣꯡ ꯆꯥꯏꯅ ꯂꯩꯕꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯔꯛꯇꯕ ꯄꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯅ ꯍꯧꯈꯤꯕ ꯃꯥꯅ ꯁꯣꯏꯈꯤꯕ ꯄꯨꯝꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯝꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯗꯣꯔꯛꯂꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯐꯖꯇꯣꯟꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯤ ꯃꯈꯣꯏ ꯃꯄꯥꯒꯤ ꯀꯩꯁꯨ ꯅꯠꯇꯕ ꯂꯧꯅꯪ ꯋꯥꯍꯩ ꯈꯔꯗꯨꯅ ꯃꯔꯥ ꯂꯩꯖꯗꯕ ꯑꯉꯥꯡ ꯃꯔꯤꯁꯤꯒꯤ ꯄꯨꯟꯁꯤꯁꯦ ꯂꯣꯏꯅ ꯃꯥꯡꯍꯜꯂꯕꯅꯤ ꯅꯪꯅ ꯇꯧꯔꯤꯕ ꯑꯔꯣꯟꯕꯗꯨꯅ ꯑꯐꯣꯡꯕ ꯑꯣꯏꯔꯛꯂꯒꯅ ꯏꯃꯨꯡ ꯑꯅꯤꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯅ ꯍꯥꯏꯅ ꯈꯟꯗꯧꯔꯤꯒꯦ ꯀꯩꯒꯤꯅꯣ ꯃꯈꯣꯏ ꯃꯄꯥꯟꯗ ꯑꯆꯧꯕ ꯈꯛ ꯌꯥꯎꯗ꯭ꯔꯤꯕꯁꯤꯕꯣ ꯑꯁ ꯑꯩꯗꯤ ꯑꯁꯨꯝꯅ ꯇꯧꯅꯤꯗꯤ ꯀꯅꯥꯅ ꯈꯜꯂꯨꯅꯤ ꯑꯩꯗꯤ ꯃꯇꯝꯗꯨꯗ ꯈꯣꯏꯃꯨꯅ ꯑꯍꯜ ꯂꯃꯟ ꯁꯥꯏ ꯃꯥ ꯈꯔ ꯋꯥꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯍꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯐꯖꯔꯦꯗꯅ ꯃꯈꯣꯏ ꯃꯄꯥꯅ ꯑꯁꯤꯟ ꯑꯔꯥꯡ ꯐꯗꯅ ꯑꯉꯥꯡꯁꯤꯡꯁꯦ ꯂꯣꯏꯅ ꯌꯨꯝꯕꯥꯜ ꯀꯥꯡꯈꯣꯡ ꯆꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟꯗꯨ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯨꯛꯆꯥꯎ ꯏꯄꯥ ꯄꯥꯈꯠꯅ ꯍꯦ ꯅꯨꯄꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯥꯏꯗꯅꯣ ꯅꯪꯅ ꯆꯠꯇꯧꯔꯤꯗꯨꯅ ꯍꯣ ꯏꯄꯥꯝꯗ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯊꯪꯅꯕꯗ ꯏꯟꯗꯣꯟ ꯊꯝꯕꯥꯜ ꯍꯣꯏꯗꯅꯤ ꯃꯣꯏꯗꯗꯤ ꯀꯩꯗꯧꯕꯅꯣ ꯃꯈꯣꯏ ꯃꯄꯥꯒꯤ ꯑꯔꯣꯟꯕꯗꯣ ꯑꯐꯣꯡꯕ ꯑꯣꯟꯗ꯭ꯔꯤꯉꯩꯗ ꯅꯨꯡꯁꯤꯅꯕ ꯁꯤꯠꯅꯗꯅꯕ ꯁꯦꯡꯅ ꯍꯥꯏꯗꯣꯛꯂꯒ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟ ꯃꯄꯨꯔꯣꯏꯕꯅ ꯈꯥꯝꯕ ꯌꯥꯗ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯇꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯊꯝꯕꯥꯜꯁꯨ ꯈꯣꯏꯃꯨꯁꯨ ꯑꯗꯨꯃꯉꯥꯏ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯕꯗ ꯃꯤꯑꯣꯏꯕ ꯑꯣꯏꯕꯅ ꯑꯗꯨꯃꯛ ꯉꯥꯛꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯔꯥꯟꯕ ꯑꯣꯏꯗ ꯋꯥꯐꯝꯗꯨ ꯇꯝꯐꯥ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡꯗꯁꯨ ꯍꯥꯏꯗꯣꯛꯇꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯑꯁꯨꯝꯅ ꯅꯧꯅ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯗ ꯀꯥꯡꯈꯣꯡ ꯆꯥꯏꯔꯨꯔꯕ ꯃꯈꯣꯏ ꯃꯔꯤꯗꯨ ꯆꯌꯦꯠꯅꯔꯝꯕ ꯄꯨꯝꯕ ꯁꯦꯡꯗꯣꯛꯅꯕꯗꯒꯤ ꯏꯪꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯈꯤꯔꯝꯃꯤ